ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯠꯅ ꯅꯣꯡꯆꯨꯞ ꯆꯤꯡꯁꯥꯡꯂꯣꯝꯗ ꯍꯥꯏꯊꯈ꯭ꯔꯕꯗ ꯄꯣꯂꯥꯡꯈꯣꯛꯇ ꯐꯥꯎꯅꯔꯝꯕ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯗꯨꯁꯨ ꯂꯧꯁꯤꯟꯅꯈ꯭ꯔꯦ ꯁꯤꯡꯌꯦꯟ ꯐꯥꯎꯅꯔꯝꯕꯁꯤꯡꯁꯨ ꯂꯧꯁꯤꯟꯗꯨꯅ ꯃꯐꯝ ꯃꯐꯝꯗ ꯊꯝꯅꯈ꯭ꯔꯦ ꯂꯩꯃꯇꯣꯟ ꯏꯪꯈꯣꯜ ꯃꯅꯤꯡꯗ ꯂꯩꯔꯤ ꯍꯪꯒꯥꯝ ꯃꯀꯥ ꯑꯐꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯍꯪꯒꯥꯝ ꯈꯟꯗꯨꯅ ꯀꯟꯅ ꯍꯦꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯃꯩꯗꯨ ꯈꯔ ꯌꯥꯡꯅ ꯆꯦꯜꯂꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯪꯉ ꯉꯛꯅ ꯌꯦꯡꯖꯩ ꯏꯕꯨꯡꯉꯣꯅ ꯑꯁꯨꯛꯇ ꯍꯥꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤ ꯇꯧꯔꯨꯕꯖꯥꯠꯅꯣꯅꯦ ꯇꯣꯃꯩꯅ ꯁꯨꯃꯥꯡꯗ ꯁꯠ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯏꯃꯥ ꯃꯄꯥꯟꯗ ꯊꯨꯅ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯂꯩꯃꯇꯣꯟꯅ ꯏꯪꯈꯣꯜꯗꯒꯤ ꯈꯨꯝꯃꯤ ꯏꯃꯥꯁꯤꯗ ꯂꯩꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯏ ꯁꯨꯃꯥꯡ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯪꯒꯥꯝ ꯑꯗꯨ ꯗꯥꯏꯔꯤꯗꯨꯗ ꯊꯝꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯝ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯇꯣꯃꯩꯅ ꯄꯥꯈꯠꯅ ꯄꯥꯎ ꯇꯝꯃꯤ ꯏꯃꯥ ꯃꯝꯇꯣꯟꯗꯣ ꯆꯤꯡꯈꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯍꯧꯏ ꯄꯥꯎꯁꯤ ꯇꯥꯕꯗ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯃꯁꯥꯗꯨ ꯁꯣꯏ ꯂꯥꯎꯈ꯭ꯔꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯑꯁꯦꯡꯕꯅꯤꯕ ꯑꯩꯁꯨ ꯏꯃꯥꯗ ꯄꯥꯎꯁꯤ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯏꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯤꯡ ꯑꯗꯣꯝꯗ ꯆꯠꯅꯈꯤꯕꯅꯤ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯝꯗꯨꯅ ꯇꯣꯃꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯨꯅ ꯑꯃꯨꯛ ꯆꯦꯟꯈꯤ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯊꯃꯣꯏ ꯇꯥꯅꯤꯛꯂꯦ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕ ꯋꯥꯐꯝ ꯑꯃꯈꯛꯅꯤ ꯃꯥꯅ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯆꯤꯜ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯩ ꯁꯅꯧꯇꯣꯟ ꯀꯔꯤꯅꯣ ꯏꯆꯦꯅ ꯅꯪꯒꯤ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯁꯅꯧꯇꯣꯟꯅ ꯁꯤꯔꯤꯕ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯟꯖꯗꯕ ꯀꯥꯏꯖꯗꯕ ꯏꯕ꯭ꯋꯥꯅꯤ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯂꯩꯔꯤꯕ ꯗꯥꯏꯔꯤꯗꯨꯗ ꯗꯛꯐꯝ ꯊꯛꯈꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯐꯤ ꯑꯃꯅ ꯃꯁꯥ ꯄꯨꯝꯕꯗ ꯏꯟꯕ ꯀꯣꯏꯅ ꯌꯦꯠꯁꯤꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯃꯪꯒꯣꯜꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯈꯨꯠꯇꯨꯅ ꯌꯣꯝꯄꯥꯛꯇꯨꯗ ꯊꯤꯟꯗꯨꯅ ꯑꯁꯨꯝꯅ ꯀꯧꯏ ꯏꯗꯣꯝꯆꯥ 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 ꯑꯩ ꯂꯥꯛꯏ ꯇꯥꯔꯕ ꯏꯗꯣꯝꯆꯥ ꯏꯃꯨꯡꯗꯒꯤ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯏ ꯊꯣꯛꯆꯥꯎ ꯏꯗꯣꯝꯆꯥ ꯏꯃꯨꯡꯗ ꯂꯩ ꯆꯪꯉꯛꯎ ꯍꯦꯛꯇ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯣꯛꯆꯥꯎꯁꯨ ꯏꯃꯨꯡꯗ ꯆꯪꯉꯤ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯁꯨ ꯂꯩꯔꯤ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯅ ꯍꯥꯏ ꯂꯥꯎ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯐꯝꯁꯤ ꯅꯗꯣꯝꯆꯥꯁꯦ ꯆꯥꯛꯁꯨ ꯊꯣꯡꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯕꯁꯨ ꯐꯪꯗꯦ ꯏꯗꯣꯝꯆꯥ ꯆꯥꯛ ꯉꯟ ꯆꯥꯔꯒ ꯉꯟꯅ ꯇꯨꯝꯕꯤꯌꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯨꯔꯥꯟꯕꯒꯤ ꯃꯆꯠ ꯑꯁꯤꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯛꯏ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯀꯔꯤꯅꯣꯝ ꯇꯧꯗꯧꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯝꯊꯩ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯈꯨꯜꯁꯤꯇꯁꯦꯡꯅ ꯀꯔꯤꯅꯣꯝ ꯇꯧꯔꯦ ꯑꯍꯤꯡ ꯑꯍꯤꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯤꯁꯤꯅꯕꯨ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ ꯑꯩ ꯑꯍꯤꯡꯗ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕ ꯆꯠꯂꯤꯕꯁꯤꯕꯨ ꯀꯤꯗ꯭ꯔꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯍꯣꯏ ꯏꯗꯣꯝꯆꯥ ꯀꯅꯥꯅ ꯀꯤꯔꯨꯗꯣꯏꯅꯣꯗ ꯀꯤꯗꯕꯒꯤꯅꯤ ꯃꯈꯣꯏꯅ ꯆꯠꯂꯤꯗꯣ ꯍꯣꯏ ꯁꯤ ꯐꯔꯦ ꯃꯁꯤꯅ ꯋꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯕ ꯊꯣꯛꯆꯥꯎ ꯃꯁꯥꯗ ꯀꯣꯏꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯆꯐꯨ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏ ꯈꯨꯔꯝꯆꯥꯗꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯨꯀꯣ ꯃꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯇꯝꯅꯦ ꯋꯥꯠꯂꯤ ꯆꯐꯨꯗꯨ ꯃꯈꯥꯗ ꯁꯠ ꯊꯝꯗꯨꯅ ꯁꯤꯗ ꯂꯩꯔꯤ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜꯗꯤ ꯏꯗꯣꯝꯆꯥꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯗꯤ ꯅꯃꯥꯒꯩꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯐꯔꯦꯗ ꯅꯃꯥꯅ ꯃꯁꯤꯃ ꯂꯣꯏꯁꯤꯟꯕꯤꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯃ ꯂꯩꯔꯕꯗꯤ ꯐꯔꯦꯗꯅꯁꯦ ꯑꯉꯥꯎꯕ ꯏꯄꯨꯔꯣꯏꯕꯁꯦ ꯐꯥꯒꯦ ꯌꯨꯝꯁꯤꯗꯒꯤ ꯆꯠꯊꯣꯛꯍꯟꯗꯅ ꯊꯝꯒꯦ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯦꯛꯇ ꯂꯝꯍꯦꯟꯕ ꯌꯥꯄꯣꯟꯇꯦꯗ ꯏꯗꯣꯝꯆꯥ ꯏꯃꯥꯒꯤ ꯃꯌꯥꯏ ꯀꯜꯂꯕ ꯃꯍꯤ ꯃꯌꯥꯏꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯔꯝꯆꯥꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯛꯅꯕ ꯍꯣꯠꯅꯧ ꯑꯗꯨ ꯏꯗꯣꯝꯆꯥ ꯏꯃꯥꯅ ꯁꯦꯜꯁꯨ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦꯍꯦ ꯅꯃꯥꯒꯤ ꯁꯦꯜ ꯈꯔ ꯄꯤꯒꯗꯕ ꯂꯩꯔꯤꯕꯅꯤꯅꯦ ꯁꯨꯝ ꯇꯧꯔꯣꯏꯕꯨꯡꯉꯣ ꯅꯃꯥꯗꯅꯦ ꯅꯪꯅ ꯑꯁꯨꯝ ꯍꯦꯛ ꯄꯥꯎ ꯇꯝꯃꯨ ꯏꯗꯣꯝꯆꯥꯅ ꯑꯋꯥꯠꯄ ꯁꯦꯜꯗꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯔꯒꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯣꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯠꯂꯣ ꯏꯗꯣꯝꯆꯥ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯊꯣꯛꯆꯥꯎ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯥꯛ ꯌꯦꯠꯇ ꯃꯃꯥꯏ ꯂꯩꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯏ ꯃꯥꯅ ꯌꯦꯡꯂꯤꯕꯁꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ ꯀꯣꯌꯦꯡ ꯌꯦꯡꯕꯗꯨꯗ ꯃꯪꯒꯣꯜ ꯀꯥꯆꯤꯟꯗ ꯃꯣꯔꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ
ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯃꯣꯔꯥꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯎꯈ꯭ꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯃꯣꯔꯥꯗꯨ ꯇꯥꯞꯄꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯁꯥꯐꯨ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯁꯤꯃ ꯂꯩꯔꯕꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯄꯨꯟꯁꯤ ꯑꯁꯤ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯦꯗꯅ ꯃꯤ ꯈ꯭ꯋꯥꯏꯒꯤꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯌꯨꯝ ꯄꯨꯅꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯍꯤꯗꯥꯛ ꯊꯛꯇꯅ ꯍꯤꯗꯥꯛ ꯉꯥꯎꯗꯅ ꯂꯩꯔꯤꯕ ꯀꯌꯥꯝ ꯀꯨꯏꯅ ꯃꯥ ꯍꯤꯗꯥꯛ ꯉꯥꯎꯒꯦ ꯌꯦꯡꯒꯦꯕ ꯃꯍꯩ ꯑꯁꯦ ꯍꯦꯛꯇ ꯁꯤꯖꯤꯟꯅꯒꯦ ꯑꯗꯨꯒ ꯃꯥꯕꯨ ꯑꯩꯅ ꯐꯥꯖꯤꯟꯒꯦꯕ ꯊꯣꯛꯆꯥꯎꯅ ꯃꯣꯔꯥꯗꯨ ꯄꯨꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯊꯦꯡꯅꯩ ꯊꯣꯛꯆꯥꯎꯅ ꯅꯨꯄꯥꯗꯣ ꯍꯦꯛ ꯎꯕꯗ ꯍꯥꯏꯖꯩ ꯀꯨꯜꯂꯅꯤꯅ ꯁꯤꯗꯤ ꯑꯩꯅ ꯃꯣꯔꯥ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯤꯕꯁꯦ ꯁꯣꯏꯗꯅ ꯎꯈꯤꯕ ꯇꯥꯔꯦ ꯀꯝꯗꯧꯅꯤ ꯇꯨꯡꯗ ꯂꯣꯠꯄꯁꯨ ꯌꯥꯔꯣꯏ ꯀꯝꯗꯧꯅꯤ ꯑꯩꯕꯨ ꯃꯣꯔꯥꯁꯤꯗ ꯍꯦꯛꯇ ꯐꯝꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯏꯜꯂꯤꯕ ꯐꯤꯁꯤꯅ ꯈꯨꯝꯖꯤꯜꯂꯕ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯛꯆꯥꯎꯅ ꯂꯝꯕꯤ ꯅꯥꯀꯜ ꯑꯗꯨꯗ ꯃꯣꯔꯥꯗꯨ ꯊꯥꯗꯨꯅ ꯁꯠꯐꯝ ꯊꯩ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯣꯔꯥꯗꯨ ꯈꯨꯝꯖꯤꯜꯂꯤ ꯀꯨꯜꯂꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯏꯕꯨꯡꯉꯣ ꯊꯣꯛꯆꯥꯎ ꯀꯩꯅꯣ ꯅꯪꯅ ꯐꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯩꯅ ꯂꯥꯛꯄ ꯎꯕꯗꯒꯤ ꯁꯠ ꯍꯦꯛꯇ ꯂꯝꯕꯤ ꯅꯥꯀꯜꯗ ꯐꯝꯊꯈ꯭ꯔꯤꯕꯗꯨꯅ ꯃꯥꯃ ꯂꯥꯛꯄ ꯎꯕꯗꯒꯤ ꯐꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯋꯥꯔꯦꯅ ꯁꯨꯝ ꯐꯝꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯋꯥꯔꯦ ꯍꯥꯏꯕ ꯅꯪ ꯑꯃꯩꯕꯣ ꯑꯃꯨꯛ ꯇꯥꯎꯒꯠꯂꯨ ꯀꯔꯤꯗꯅꯣ ꯅꯪꯅ ꯐꯝꯂꯤꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯈꯔ ꯊꯛꯀꯠꯇꯨꯅ ꯀꯩꯅꯣ ꯃꯥꯃꯒꯤꯁꯦ ꯂꯝꯕꯤ ꯆꯠꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯄꯤꯕ ꯌꯥꯗ꯭ꯔꯣ ꯃꯥꯃ ꯆꯠꯄꯤꯔꯣ ꯊꯦꯡꯉꯦ ꯌꯨꯝꯗ ꯏꯅꯦꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅꯅꯦ ꯉꯥꯏꯅꯔꯝꯂꯅꯤ ꯑꯩꯒꯤꯕꯨꯗꯤ ꯌꯥꯅꯤꯗ ꯅꯪꯅ ꯐꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯩꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯥꯃ ꯌꯥꯔꯦ ꯆꯠꯄꯤꯔꯣ ꯀꯩꯁꯨ ꯅꯠꯇ꯭ꯔ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤꯕꯗꯨꯅ ꯑꯩꯈꯣꯏ ꯃꯥꯃꯁꯤꯕꯨ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯝꯇ ꯍꯧꯒꯠꯂꯨꯅꯦ ꯑꯃꯨꯛ ꯇꯧꯒꯠꯂꯣ ꯍꯣ ꯃꯥꯃ ꯑꯁ ꯍꯧꯒꯠꯂꯨꯅꯦ ꯃꯁꯤꯗ ꯊꯣꯛꯆꯥꯎꯅ ꯁꯨꯝꯅ ꯍꯥꯏ ꯉꯁꯥꯏ ꯆꯤꯡꯈꯣꯡꯗ ꯃꯤ ꯑꯃ ꯁꯤꯔꯝꯂꯦ ꯍꯥꯏꯕꯗꯣ ꯃꯥꯃ ꯅꯪꯁꯨ ꯈꯪꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯑꯧ ꯈꯪꯉꯤ ꯃꯥꯒꯤ ꯊꯋꯥꯏ ꯄꯥꯏꯔꯛꯏ ꯃꯈꯨꯠꯇꯨ ꯊꯤꯟꯗꯨꯅ ꯃꯈꯥ ꯇꯥꯏ ꯃꯥꯃ ꯇꯨꯇꯨ ꯅꯪꯒꯤ ꯅꯇꯨꯡꯗ ꯃꯥꯒꯤ ꯊꯋꯥꯏ ꯄꯥꯏꯔꯛꯏ ꯃꯥꯃ ꯊꯋꯥꯏꯁꯤ ꯅꯪꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯀꯗꯧꯔꯤ ꯋꯥꯍꯩꯁꯤꯗ ꯀꯨꯜꯂ ꯃꯁꯥꯗꯨ ꯈꯪꯀꯤ ꯀꯤꯈ꯭ꯔꯦ ꯊꯋꯥꯏ ꯍꯥꯏꯕ ꯀꯗꯣꯝꯅꯅꯣꯅꯦ ꯃꯥꯃ ꯇꯨꯡꯗ ꯃꯥꯃꯒꯤ ꯇꯨꯡꯗ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯊꯣꯛꯆꯥꯎ ꯏꯕꯨꯡꯉꯣ ꯑꯩ ꯆꯠꯂꯦ ꯅꯪ ꯂꯩꯖꯧ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯅꯅꯦꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤꯕꯅꯤ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯡꯗꯨ ꯀꯟꯅ ꯊꯥꯡꯗꯨꯅ ꯍꯦꯛ ꯆꯠꯈꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯣꯛꯆꯥꯎ ꯃꯥꯗꯤ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯆꯔꯤ ꯃꯥꯃꯁꯤ ꯌꯦꯡꯉꯨꯅꯦ ꯀꯟꯅꯒ ꯆꯦꯟꯈ꯭ꯔꯤ ꯀꯤꯅ ꯀꯤꯒꯜꯂꯤꯕ ꯅꯨꯡꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯃꯌꯥ ꯇꯦꯛꯄ ꯁꯣꯏꯔꯣꯏ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯤ ꯃꯣꯔꯥꯗꯨꯗ ꯌꯦꯡꯗꯨꯅ ꯀꯔꯤ ꯃꯣꯔꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯍꯨꯔꯥꯟꯗꯕ ꯌꯥꯗꯕꯒꯤ ꯑꯗꯨ ꯍꯨꯔꯥꯜꯂꯛꯄ ꯍꯥꯏꯕꯗꯨꯅꯤ ꯀꯅꯥꯗꯅꯣꯃ ꯍꯦꯛꯇ ꯌꯣꯟꯊꯣꯛꯂꯒ ꯂꯣꯏꯔꯦ ꯁꯤꯜꯕꯨ ꯈꯖꯤꯛ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯃꯣꯔꯥꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯇꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯆꯠꯂꯤ ꯀꯨꯜ ꯑꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯅ ꯂꯝꯕꯤꯗ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯝꯃꯤ ꯅꯥꯀꯜꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯕꯨ ꯎꯕꯗ ꯀꯨꯜ ꯑꯃꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯃꯀ꯭ꯂꯥꯞꯀꯥꯗꯨ ꯊꯛ ꯍꯦꯛ ꯅꯤꯛꯈ꯭ꯔꯦ ꯑꯣꯏꯕ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯩ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯇꯨꯡꯗ ꯅꯪ ꯏꯟꯅꯔꯛꯀꯅꯨꯀꯣ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯈꯔ ꯀꯤꯒꯜꯂꯦꯕ ꯅꯈꯣꯏ ꯕꯨꯠꯁꯦ ꯃꯁꯤꯅ ꯃꯑꯣꯏ ꯑꯩꯅ ꯀꯤꯕ ꯁꯤꯕꯁꯨ ꯀꯤꯖꯩ ꯁꯤꯁꯨ ꯁꯤꯅꯤꯡꯗꯦ ꯑꯩ ꯇꯞꯅ ꯁꯨꯝ ꯆꯠꯈꯤꯕ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯛꯀꯅꯨ ꯌꯥꯝꯅꯗꯤ ꯀꯤꯔꯕꯅꯤ ꯃꯍꯥꯛ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯍꯥꯛ ꯎꯏ ꯃꯁꯤ ꯀꯔꯤꯁꯨ ꯂꯦꯡꯂꯛꯇꯦ ꯃꯊ꯭ꯋꯥꯏꯗꯨ ꯍꯤꯡꯅꯤꯡꯕ ꯀꯧꯕꯅ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯔꯩꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ ꯏꯕꯦꯝꯃ ꯍꯩ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯂꯥꯛ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ ꯃꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯧꯏ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ ꯆꯥꯛꯈꯨꯝꯗꯁꯨ ꯆꯪꯂꯛꯇꯕꯗꯨꯗ ꯃꯁꯤꯅ ꯑꯃꯨꯛ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯇꯨꯝꯊꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯇꯝꯅ ꯆꯠꯂꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯦ ꯇꯣꯝꯕꯤꯔꯩ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯕꯦꯝꯃ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯃꯥꯕꯨ ꯃꯄꯥꯜꯗ ꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤꯗꯦ ꯏꯃꯥꯒꯤ ꯊꯣꯏꯅꯨ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠꯇ ꯈꯨꯔꯨ ꯊꯥꯡꯃꯩꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯌꯦꯅꯈꯥ ꯃꯅꯤꯡꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯁꯣꯝꯗꯁꯨ ꯂꯩꯇꯦꯅꯦ
ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯆꯠꯂꯝꯒꯗꯕꯁꯤꯕꯣ? ꯈꯨꯜ ꯑꯁꯤꯗ ꯉꯁꯤ ꯑꯁꯦ ꯃꯤꯁꯤ ꯃꯤꯅ ꯌꯥꯎꯏ ꯍꯥꯏꯗꯅ ꯃꯤ ꯑꯃꯇ ꯃꯄꯥꯜ ꯊꯣꯛꯅꯕ ꯅꯠꯇꯦ. ꯑꯗꯨꯒ ꯃꯥꯅ ꯏꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯨ ꯃꯥꯕꯨ ꯕꯦꯝꯃ ꯊꯣꯏꯅꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦꯅꯦ? ꯃꯅꯤꯡ ꯑꯗꯣꯝꯗ ꯀꯣꯏꯊꯤ ꯊꯤꯕꯗ ꯊꯤꯕ ꯐꯪꯗꯦ. ꯃꯃꯥꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯊꯣꯛꯏ. ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯋꯥꯖꯕꯅ ꯂꯣꯏ. ꯉꯁꯥꯏ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟ ꯑꯅꯤ ꯃꯥꯡꯗꯨ ꯂꯩꯔꯝꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯈꯤꯕꯅꯤ. ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ. ꯍꯦꯟꯅ ꯃꯊꯃꯣꯏ ꯋꯥꯔꯦ ꯃꯍꯥꯛ. ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯥꯅ ꯆꯠꯂꯝꯒꯗꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯃꯥꯒꯤ ꯊꯃꯣꯏꯗꯤ ꯋꯥꯔꯦꯅꯦ ꯅꯪꯕꯣ. ꯇꯣꯝꯕꯤꯔꯩ ꯇꯧꯐꯝ ꯈꯪꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ. ꯃꯤꯀꯨꯞ ꯑꯃ ꯂꯩꯕꯒꯅꯤ ꯊꯣꯏꯅꯨꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ. ꯏꯃꯥ ꯏꯃꯥ ꯍꯣ ꯏꯃꯥ. ꯃꯊꯃꯣꯏ ꯋꯥꯅ ꯂꯩꯔꯝꯕ ꯇꯣꯝꯕꯤꯔꯩꯗꯨ ꯃꯆꯥꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯃꯊꯃꯣꯏ ꯋꯥꯔꯝꯕꯗꯨ ꯈꯪꯐ ꯐꯔꯦ. ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛꯄꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯇꯌꯥꯡꯂꯦ. ꯃꯥꯅ ꯍꯪꯉꯤ, ꯏꯃꯥꯒꯤ ꯊꯣꯏꯅꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯏꯃꯥꯅꯗꯤ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤ. ꯍꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯏꯃꯥ ꯏꯇꯥ ꯀꯨꯁꯨꯝꯍꯣꯏꯗ ꯆꯠꯂꯨꯕꯅꯤ. ꯑꯗꯨꯕꯣꯕ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯀꯨꯁꯨꯝꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯏꯃꯥꯒꯤ ꯊꯃꯣꯏꯁꯤꯗꯤ ꯀꯌꯥꯗ ꯋꯥꯔꯨꯔꯦ. ꯅꯪ ꯀꯣ ꯏꯃꯥꯗ ꯍꯥꯏꯔꯝꯒꯗꯕꯗꯣ ꯅꯪꯍꯧꯗ꯭ꯔꯦ. ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯏꯇꯥ ꯀꯨꯁꯨꯝꯅ ꯐꯠ ꯀꯧꯕ ꯂꯥꯛꯄꯗꯨꯗ ꯐꯠ ꯑꯗꯨꯝ ꯆꯠꯂꯨꯔꯕ. ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯔꯦ ꯉꯁꯥꯏꯅ ꯂꯣꯏꯔꯕꯗꯤ ꯆꯥꯛꯇꯤ. ꯏꯃꯥꯁꯨ ꯑꯃꯠꯇ ꯆꯥꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯔꯨꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ. ꯑꯗꯨꯒ ꯆꯥꯛꯇꯨ ꯄꯨꯟꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯨꯅ ꯆꯥꯃꯤꯟꯅꯔꯦ. ꯄꯨꯡꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ. ꯈꯨꯜ ꯑꯁꯤ ꯂꯩꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯅ ꯈꯖꯤꯛ ꯍꯦꯛ ꯊꯦꯡꯖꯤꯜꯂꯛꯄꯗ ꯃꯈꯦꯜ ꯂꯥꯡꯕ ꯍꯧꯔꯛꯂꯦ. ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯁꯛ ꯈꯪꯅꯗꯕꯁꯨ ꯌꯥꯎꯏ. ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯕꯁꯨ ꯌꯥꯎꯏ. ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯟꯕ ꯆꯠꯇꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯅꯩ. ꯍꯨꯔꯥꯟꯕ ꯂꯩꯔꯦ ꯈꯪꯂꯕꯗ ꯌꯨꯝꯕꯨꯁꯤꯡꯁꯨ ꯃꯄꯣꯠ ꯃꯆꯩ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯩ. ꯃꯄꯥꯜꯗ ꯄꯣꯠꯆꯩ ꯑꯃꯠꯇ ꯊꯝꯅꯗꯦ. ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯂꯣꯏꯅ ꯊꯝꯅꯔꯤꯕꯅꯤ. ꯇꯣꯝꯕꯤꯔꯩ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯅ ꯂꯣꯏꯖꯕ ꯁꯟꯕꯤ ꯑꯃꯈꯛ ꯂꯩꯖꯩ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯎ ꯂꯥꯕ ꯑꯃꯈꯛ ꯄꯣꯛꯂꯦ. ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯌꯣꯛꯆꯕꯅꯤ. ꯑꯅꯧ ꯑꯅꯧꯕ ꯑꯍꯥꯎꯕ ꯁꯖꯤꯛ ꯀꯌꯥ ꯑꯃ ꯄꯤꯖꯩ. ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ. ꯊꯣꯏꯅꯨꯅꯕꯨ ꯑꯁꯨꯝꯅ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥ ꯃꯁꯤꯒꯤ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯁꯦ ꯃꯁꯤ ꯈꯛ ꯌꯣꯟꯊꯣꯛꯂꯣꯏꯁꯤꯀꯣ. ꯍꯧꯖꯤꯛꯇꯤ ꯃꯆꯥꯁꯨ ꯄꯣꯛꯂꯕꯅꯤꯅ ꯁꯪꯒꯣꯝ ꯁꯨꯝꯕꯁꯨ ꯌꯥꯔꯅꯤ. ꯁꯪꯒꯣꯝ ꯆꯥꯔꯕꯗꯤ ꯍꯛꯆꯥꯡꯁꯨ ꯐꯔꯅꯤ. ꯑꯗꯨꯅ ꯌꯣꯜꯂꯣꯏꯁꯤꯀꯣ. ꯍꯣꯏ ꯌꯣꯜꯂꯣꯏꯁꯤ. ꯑꯗꯨꯝ ꯊꯝꯁꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ. ꯍꯨꯔꯥꯟꯕ ꯑꯅꯤꯈꯛ ꯍꯧꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯏ. ꯁꯟ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯊꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯤ. ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ, ꯃꯈꯣꯏꯒꯤ ꯁꯟꯕꯤ ꯑꯅꯤꯗꯣ ꯍꯟꯗꯛꯇ ꯃꯆꯥ ꯄꯣꯛꯈꯤꯕꯅꯤ. ꯆꯞ ꯆꯥꯔꯦ ꯍꯨꯔꯥꯟꯕ ꯍꯧꯖꯤꯛꯇꯤ. ꯃꯗꯨ ꯍꯦꯛꯇ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯒꯗꯕꯅꯤꯀꯣ. ꯍꯣꯏꯅꯦ ꯄꯨꯔꯁꯤ. ꯍꯨꯔꯥꯜꯂꯒ ꯂꯣꯏꯔꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯄꯤꯛꯄꯤ ꯑꯃ ꯂꯩꯕꯗꯣ ꯁꯪꯒꯣꯝ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯁꯤꯅꯀꯣ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯦ. ꯏꯆꯥꯁꯤꯡꯕꯨꯁꯨ ꯁꯪꯒꯣꯝ ꯄꯤꯖꯒꯦ. ꯉꯥꯏꯈꯣꯅꯤꯗꯣ, ꯁꯟꯕꯤꯁꯦ ꯑꯩꯈꯣꯏꯅꯤꯅ ꯍꯨꯔꯥꯟꯃꯤꯟꯅꯗꯣꯏꯅꯤꯅ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯁꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯈꯥꯏꯗꯣꯛꯅꯗꯨꯅ ꯊꯝꯅꯗꯣꯏꯅꯤꯀꯣ. ꯍꯣꯏꯅꯦ ꯉꯁꯥꯏ ꯅꯥꯏꯅꯈ꯭ꯔꯕꯗꯨꯗꯤ ꯑꯩ ꯀꯧꯗꯦꯅꯦ. ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯀꯧꯔꯝꯗꯧ ꯋꯥꯟꯕ ꯑꯗꯨꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕꯤꯔꯤꯅꯦ ꯑꯩꯒꯤꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯤꯔꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨ ꯌꯧꯔꯦ. ꯃꯈꯣꯏ ꯑꯅꯤ ꯆꯞ ꯂꯦꯞꯄꯤ. ꯇꯨꯡꯃꯥꯡꯗ ꯃꯍꯥꯛ ꯌꯦꯡꯉꯤ. ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯕꯗꯤ ꯂꯩꯇ꯭ꯔꯤ. ꯏꯗꯣ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯍꯨꯔꯥꯟꯈ꯭ꯔꯁꯤ. ꯈꯔ ꯊꯨꯅ ꯍꯨꯔꯥꯟꯁꯤꯀꯣ. ꯑꯃꯨꯛ ꯃꯄꯨ ꯊꯣꯛꯂꯛꯀꯅꯤꯕ. ꯍꯣꯏꯅꯦ. ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜꯗꯨꯗ ꯆꯪꯁꯤꯜꯂꯤ. ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯪꯒꯣꯟ ꯑꯗꯨꯗ ꯍꯥꯏꯖꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯤ. ꯁꯟꯕꯤ ꯃꯃꯥ ꯃꯆꯥ ꯂꯩꯔꯤꯕꯗꯨ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯎꯔꯦ. ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅꯕꯨ ꯐꯖꯩꯅꯤꯗꯣ. ꯃꯆꯨꯒꯩꯁꯦ ꯌꯥꯝ ꯐꯖꯩ. ꯀꯣꯟꯅ ꯃꯨꯟꯅ ꯌꯦꯡꯂꯁꯤ. ꯍꯦꯛꯇ ꯆꯤꯡꯈ꯭ꯔꯁꯤ. ꯊꯧꯔꯤꯁꯦ ꯑꯩ ꯊꯥꯗꯣꯔꯛꯂꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯇꯣꯝꯕꯤꯔꯩ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯁꯪꯒꯣꯜꯗ ꯁꯟꯊꯤ ꯁꯦꯡꯒꯦ ꯍꯥꯏꯅ ꯆꯪꯂꯨꯕꯗ ꯃꯈꯣꯏꯒꯤ ꯁꯟꯗꯨ ꯂꯩꯔꯝꯗ꯭ꯔꯦ. ꯃꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯤ. ꯊꯣꯏꯅꯨꯅ
Ima, Ima, ꯑꯩꯈꯣꯏꯒꯤ ꯁꯟꯗꯨ ꯂꯩꯇ꯭ꯔꯦ Ima, ꯁꯟ ꯂꯩꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ Ima ꯉꯔꯥꯡꯗ ꯇꯣꯛ ꯐꯖꯅ ꯄꯨꯟꯗꯨꯅ ꯊꯅꯝꯂꯒ ꯕꯦꯝꯃ ꯁꯟꯕꯤꯒ ꯁꯅꯥꯎꯒꯗꯣ ꯍꯨꯔꯥꯟꯕꯅ ꯁꯣꯏꯗꯅ ꯍꯨꯔꯥꯟꯂꯝꯂꯅꯤ ꯍꯥ ꯍꯨꯔꯥꯟꯈ꯭ꯔꯕ Ima, ꯑꯩꯈꯣꯏꯒꯤ ꯁꯟꯗꯣ ꯍꯨꯔꯥꯟꯈꯤꯕ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯊꯝꯖꯕ ꯁꯟ ꯍꯨꯔꯥꯟꯈꯤꯕ ꯌꯥꯔꯣꯏ Ima ꯃꯕꯨꯛꯅꯤꯡꯗ ꯈꯣꯏꯁꯥꯎꯅꯅ ꯂꯩꯕ ꯇꯥꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯑꯁꯤꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯨꯝꯅ ꯊꯣꯛꯂꯕ ꯄꯦꯟꯗꯦꯗ ꯊꯃꯣꯏꯁꯦ ꯁꯦꯜ ꯂꯩꯇꯅ ꯁꯟꯕꯤꯗꯨ ꯂꯩꯖꯈꯤꯕꯅꯤ ꯁꯅꯥꯎ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ ꯑꯗꯨꯒ ꯉꯁꯤꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯕ ꯐꯠꯇꯦꯗꯀꯣ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯤ Ima, ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯍꯨꯔꯥꯟꯕꯁꯨ ꯊꯤꯁꯤ ꯍꯨꯔꯥꯟꯕꯗꯨ ꯐꯥꯁꯤ Imaꯒꯤ ꯕꯦꯝꯃ Ima ꯏꯁꯥꯅ ꯀꯔꯝꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯒꯅꯤ Ima ꯏꯁꯥꯒꯤ ꯂꯥꯏꯕꯛ ꯇꯥꯔꯦ Ima, ꯃꯗꯨ ꯌꯥꯔꯣꯏ Ima ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯞꯇꯨꯅ ꯈꯥꯡꯉꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯊꯣꯏꯅꯨꯒꯤ ꯊꯃꯣꯏꯗ ꯌꯦꯛꯈ꯭ꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯃꯥꯡꯂꯝꯆꯠꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯨꯔꯥꯟꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏ ꯍꯨꯔꯥꯟꯕ ꯂꯩꯀꯥꯏ ꯍꯥꯏꯅ ꯈꯪꯅꯔꯛꯏ ꯉꯥ ꯆꯥꯅꯤꯡꯕ ꯀꯥꯡꯕꯨꯅ ꯄꯨꯈ꯭ꯔꯤꯗ ꯈꯣꯡꯕꯥꯜꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯍꯨꯔꯥꯟꯅꯩ ꯌꯦꯟ ꯉꯥꯅꯨ ꯆꯥꯅꯤꯡꯕ ꯀꯥꯡꯕꯨꯅ ꯃꯤꯒꯤ ꯌꯦꯅꯈꯥ ꯃꯅꯤꯡ ꯌꯦꯡꯒꯣꯟꯗ ꯂꯨꯝꯗꯨꯅ ꯆꯪꯗꯨꯅ ꯍꯨꯔꯥꯟꯅꯩ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯅꯤ ꯇꯧꯅꯔꯤꯕ ꯌꯨꯝꯕꯨꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡ ꯇꯨꯝꯗꯃꯈꯩ ꯃꯃꯤꯠ ꯃꯅꯥ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯁꯪꯅꯔꯤ ꯊꯣꯏꯅꯨ ꯀꯧꯕꯤ ꯂꯩꯁꯥꯕꯤꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗ ꯑꯃꯨꯕ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯏ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯐꯖꯅ ꯑꯃꯨꯛ ꯉꯥꯁꯤꯟꯕꯤꯔꯝꯃꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯃꯃꯤꯡꯅ ꯈꯣꯏꯃꯨ ꯀꯧꯕ ꯃꯥꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯕꯨ ꯊꯣꯛꯈ꯭ꯔꯦ ꯌꯨꯝꯊꯛ ꯀꯥꯗꯨꯅ ꯏ ꯁꯤꯗꯣꯛꯇꯨꯅ ꯍꯨꯔꯥꯟꯕ ꯆꯪꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯕꯅꯤ ꯃꯍꯥꯛ ꯂꯩꯀꯥꯏꯗꯨꯗ ꯍꯟꯗꯛꯇ ꯃꯆꯤꯜ ꯀꯟꯅ ꯇꯨꯝꯈꯠꯂꯛꯂꯤꯕ ꯏꯅꯥꯛ ꯈꯨꯟꯒꯠꯂꯛꯂꯤꯕ ꯈꯨꯔꯥ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗꯅꯤ ꯍꯨꯔꯥꯟꯕ ꯈꯣꯏꯃꯨꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨ ꯌꯧꯔꯦ ꯃꯃꯥꯏ ꯂꯩꯗꯨꯅ ꯇꯨꯡꯃꯥꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯃꯊꯟꯇ ꯍꯥꯏꯖꯩ ꯈꯨꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯏꯅꯥꯛꯈꯨꯟꯕ ꯏꯃꯨꯡꯁꯤ ꯈꯟꯗꯨꯅ ꯍꯨꯔꯥꯟꯕ ꯆꯪꯅꯔꯤꯕ ꯃꯁꯤ ꯈꯨꯔꯥ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯁꯦ ꯑꯩꯅ ꯍꯨꯔꯥꯟꯕ ꯆꯪꯒꯦ ꯍꯥꯏꯅ ꯈꯜꯂꯤꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯆꯪꯂꯅꯤꯗꯅ ꯑꯩꯅ ꯊꯣꯛꯄ ꯉꯝꯖꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯦꯛꯇ ꯍꯨꯔꯥꯜꯂꯗꯧꯅꯤ ꯑꯩꯁꯦ ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨ ꯃꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯏꯃꯤꯡ ꯍꯣꯡꯈꯤ ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯁꯨ ꯌꯧꯔꯤ ꯃꯃꯥꯡ ꯊꯣꯡ ꯑꯁꯤꯗꯤ ꯁꯣꯏꯗꯅ ꯂꯣꯜꯂꯝꯒꯅꯤꯅꯦ ꯑꯩꯕꯨ ꯍꯥꯏꯐꯦꯠꯇꯪ ꯅꯝꯂꯒ ꯌꯦꯡꯕꯅ ꯐꯗꯣꯏꯔꯥ ꯌꯦꯡꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯡꯗꯨ ꯃꯥꯡꯒꯣꯜꯗ ꯊꯥꯡꯒꯠꯂꯤ ꯃꯈꯨꯠꯇꯨꯅ ꯊꯣꯡꯄꯥꯛ ꯑꯗꯨꯗ ꯅꯝꯗꯨꯅ ꯌꯦꯡꯉꯤ ꯊꯣꯡꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯣꯜꯂꯤꯅꯤ ꯅꯨꯃꯤꯗꯥꯡꯅꯤꯅ ꯃꯈꯣꯏꯁꯨ ꯂꯣꯜꯂꯤꯅꯤꯅꯦ ꯃꯅꯤꯡ ꯊꯣꯡꯁꯨ ꯑꯗꯨꯝ ꯂꯣꯜꯂꯝꯂꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯈꯟꯗꯨꯅ ꯂꯥꯛꯄ ꯃꯈꯣꯏꯒꯤ ꯌꯨꯝꯊꯛ ꯑꯁꯤꯗꯤ ꯍꯦꯛꯇ ꯀꯥꯗꯨꯅ ꯏ ꯈꯔ ꯍꯣꯒꯥꯏꯗꯨꯅ ꯃꯈꯥꯗ ꯐꯟ ꯆꯣꯡꯊꯔꯒ ꯍꯦꯛꯇ ꯁꯅꯥ ꯂꯨꯄꯥ ꯃꯨꯜꯂꯒꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯊꯥꯡ ꯅꯠꯇ꯭ꯔꯒ ꯊꯥꯡꯒꯣꯜꯒꯨꯝꯕ ꯑꯃ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯆꯠꯅꯩ ꯈꯣꯏꯃꯨꯒꯤꯁꯨ ꯃꯈ꯭ꯋꯥꯡꯗ ꯊꯥꯡ ꯌꯦꯞꯅꯩ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯃꯄꯥ ꯆꯥꯕ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯇꯞꯅ ꯌꯨꯝꯊꯛ ꯑꯗꯨ ꯌꯧꯅꯕ ꯃꯍꯥꯛ ꯀꯥꯈꯠꯂꯛꯂꯝꯃꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯨꯕꯅ ꯑꯁꯤꯒꯨꯝꯕ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯁꯤꯁꯨ ꯌꯥꯝꯅ ꯍꯩꯅꯩ ꯎꯁꯤꯟꯅ ꯌꯨꯝꯊꯛ ꯑꯗꯨ ꯌꯧꯔꯦ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯋꯥꯕ ꯋꯥꯏꯅꯤ ꯇꯧꯔꯤꯁꯦ ꯁꯤ ꯌꯧꯔꯗꯤ ꯌꯥꯔꯦ ꯁ꯭ꯋꯥꯏꯁꯤꯅ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯣꯏꯔꯝꯒꯅꯤ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯏꯁꯦ ꯁꯤꯊꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯈ꯭ꯋꯥꯡꯒꯤ ꯌꯦꯞꯄ ꯊꯥꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯗꯨ ꯂꯦꯜꯂꯝꯃꯤ ꯐꯠꯇꯕ ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯤꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯅꯩ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯥꯎꯅꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯁꯨꯝꯅ ꯏꯗꯨ ꯊꯥꯡꯅ ꯂꯦꯜꯂꯤꯉꯩ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯇꯝ ꯆꯥꯛ ꯆꯥꯗꯅ ꯄꯦꯜꯂꯕꯅꯤꯗ ꯌꯥꯝꯅ ꯀꯜꯂꯤꯅꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯃꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯀꯜꯂꯤꯅꯤ ꯑꯍꯤꯡꯅ ꯁꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯌꯩꯕꯗ ꯍꯦꯛꯇ ꯍꯨꯝꯈꯤꯒꯗꯧꯕ ꯃꯥꯜꯂꯤ ꯈꯣꯡꯐꯝ ꯈꯖꯤꯛ ꯂꯦꯡꯕꯗ ꯁꯣꯏ ꯉꯥꯝꯂꯗꯨꯅ ꯖꯔ ꯍꯦꯛꯇ ꯅꯥꯟꯊꯈꯤ ꯃꯗꯨꯗ ꯈꯣꯏꯃꯨ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯊꯣꯛꯈꯤ ꯑꯣꯏꯃ ꯁꯤꯔꯤ ꯑꯩ ꯇꯥꯔꯦ ꯁꯤꯔꯤ ꯍꯥꯏꯅ ꯂꯩꯃꯥꯏꯗ ꯃꯈ꯭ꯋꯥꯡꯅ ꯌꯩꯗꯨꯅ ꯇꯥꯔꯦ ꯑꯗꯨꯝꯅ ꯇꯥꯁꯤꯟꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯅꯥꯔꯦ
ꯑꯌꯣꯏꯕ ꯀꯝꯗꯧꯅꯅꯣ ꯑꯩꯕꯨ ꯑꯩ ꯁꯤꯗꯤꯕꯀꯣ ꯂꯦꯟꯕ ꯍꯧꯔꯨꯕ ꯀꯥꯟꯗ ꯑꯌꯣ ꯈ꯭ꯋꯥꯡꯒ ꯂꯣꯏ ꯁꯨꯖꯤꯟꯈ꯭ꯔꯦ ꯇꯞꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯃꯥꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯨꯔꯥꯟꯕ ꯃꯆꯥ ꯀꯅꯥꯅꯣ ꯂꯩꯔꯝꯃꯣ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯄꯥ ꯀꯅꯥꯒꯤ ꯅꯔꯜ ꯃꯁꯤꯅ ꯊꯝꯃꯤ ꯍꯥꯏ ꯍꯥ ꯍꯨꯔꯥꯟꯕ ꯅꯪ ꯊꯥꯠꯂꯒ ꯂꯣꯏꯔꯦ ꯈꯣꯏꯃꯨ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯉꯤ ꯑꯅꯥꯕꯗꯨꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯍꯦꯛꯇ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤ ꯁꯤꯕ ꯇꯥꯔꯦ ꯁꯤꯕ ꯇꯥꯔꯦ ꯀꯩꯅꯣꯅꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤ ꯁꯣꯝꯗꯅ ꯊꯦꯝꯕꯨꯡ ꯀꯧꯕ ꯅꯨꯄꯥꯗꯨꯁꯨ ꯍꯨꯔꯥꯟꯕ ꯀꯣꯏꯆꯠ ꯆꯠꯂꯤ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯆꯠꯂꯤ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯍꯨꯔꯥꯟꯕ ꯃꯁꯦꯜꯒ ꯊꯩꯅꯕ ꯌꯥꯎꯏ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯈꯤ ꯈꯨꯜ ꯃꯃꯥꯡ ꯑꯗꯨꯗ ꯆꯠꯂꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯌꯥꯕ ꯄꯣꯠꯁꯛꯇꯤ ꯑꯃꯠꯇ ꯊꯦꯡꯅꯗꯕꯅ ꯀꯔꯤꯁꯨ ꯍꯨꯔꯥꯟꯗ꯭ꯔꯤ ꯈꯨꯟꯈꯥꯔꯣꯝꯗ ꯃꯍꯥꯛ ꯍꯥꯏꯊꯩ ꯂꯩꯔꯤꯕ ꯂꯝꯍꯥꯡ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯃꯈꯣꯡ ꯊꯥꯡꯏ ꯍꯧꯔꯤꯕ ꯎꯖꯥꯎꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛ ꯐꯝꯊꯩ ꯋꯥꯈꯜꯗꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯔꯤꯁꯨ ꯍꯨꯔꯥꯜꯂꯔꯣꯏꯗ꯭ꯔ ꯂꯩꯕ ꯉꯁꯤꯁꯤꯕꯣ ꯑꯩꯗꯤꯕ ꯌꯥꯔꯣꯏꯕꯁꯤꯗꯤ ꯀꯔꯤꯁꯨ ꯍꯨꯔꯥꯟꯗꯅ ꯀꯃꯥꯏꯅ ꯌꯨꯝꯗ ꯑꯩꯅ ꯍꯟꯖꯤꯟꯗꯣꯏꯅꯣ ꯃꯤꯒꯤꯗꯤ ꯂꯣꯏꯅ ꯍꯨꯔꯥꯟꯅꯔꯝꯃꯅꯤ ꯗꯥꯎ ꯌꯥꯗꯕꯁꯦ ꯑꯩ ꯍꯦꯛꯇ ꯃꯋꯣꯏꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯑꯩꯈꯣꯏ ꯈꯣꯏꯃꯨ ꯍꯣꯏꯗꯤ ꯁꯅꯥ ꯂꯨꯄꯥꯒꯨꯝꯕ ꯌꯥꯝꯅ ꯍꯨꯔꯥꯟꯕꯅꯤ ꯉꯁꯤꯁꯨ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ ꯑꯩꯅ ꯆꯪꯗꯣꯏꯁꯤꯕꯣ ꯀꯅꯥꯒꯤ ꯌꯨꯝꯗ ꯑꯣꯏ ꯆꯪꯁꯤꯒꯦ ꯆꯪꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯎꯈꯥꯁꯤꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯐꯝꯂꯤꯉꯩ ꯑꯁꯤꯗ ꯏꯈꯪꯗꯤ ꯍꯦꯛ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯅꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯔꯤꯡꯁꯨꯝ ꯑꯗꯨꯗ ꯇꯥꯞ ꯍꯦꯛ ꯄꯥꯏꯔꯛꯏ ꯃꯗꯨꯗ ꯊꯦꯝꯕꯨꯡ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯅ ꯐꯟ ꯆꯣꯡꯊꯣꯛꯏ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯎ ꯃꯔꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯃ ꯃꯌꯦꯛ ꯁꯦꯡꯄꯥꯠꯇꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯨꯏ ꯊꯦꯝꯕꯨꯡ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯍꯦꯟꯅ ꯀꯤꯔꯛꯏ ꯃꯈꯣꯡ ꯃꯈꯨꯠꯀꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯕꯨꯠꯂ ꯂꯥꯏꯔ ꯃꯤꯗꯤ ꯃꯥꯟꯗꯦ ꯀꯅꯥꯅꯣ ꯍꯩ ꯅꯪ ꯀꯅꯥꯅꯣ ꯃꯁꯤ ꯀꯔꯤꯁꯨ ꯂꯦꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯊꯦꯝꯕꯨꯡ ꯃꯥꯗꯤ ꯍꯦꯟꯅ ꯀꯤꯔꯛꯏ ꯕꯨꯠ ꯑꯣꯏꯕ ꯇꯥꯏꯕꯁꯦ ꯑꯣꯏꯃ ꯑꯩ ꯁꯤꯔꯦ ꯕꯨꯠ ꯂꯩꯔꯦ ꯕꯨꯠ ꯂꯩ ꯆꯥꯗꯣꯔꯦ ꯑꯩ ꯁꯤꯔꯦ ꯃꯊ꯭ꯋꯥꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤꯔꯝꯃꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯇꯞꯅ ꯑꯃꯨꯛ ꯎꯖꯥꯎ ꯃꯔꯨꯝ ꯑꯗꯨ ꯊꯩꯖꯤꯟꯈꯤ ꯃꯥꯒꯤ ꯁꯛꯇꯝ ꯃꯥꯡꯈꯤ ꯃꯥꯒꯤ ꯁꯛꯇꯝ ꯎꯈꯤꯗ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯂꯩꯁꯤꯜꯂꯛꯂꯦ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯍꯨꯔꯥꯟꯕ ꯆꯠꯂꯝꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯍꯜ ꯑꯅꯤꯈꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯏ ꯆꯥꯎꯕ ꯑꯩꯅ ꯄꯥꯎ ꯑꯃ ꯇꯥꯕ ꯂꯩꯅꯦ ꯈꯨꯜꯂꯩꯀꯥꯏꯁꯤꯗ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯦꯛ ꯍꯥꯏꯅꯔꯛꯏꯅꯦ ꯍꯥ ꯕꯨꯠ ꯍꯥꯏꯕ ꯍꯣꯏꯅꯦ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯔꯤꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯇꯥꯗ꯭ꯔꯤꯗ ꯊꯣꯛꯑꯝꯃꯣꯏꯗ ꯑꯉꯥꯡꯁꯤꯡꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯖꯤꯜꯂꯣꯏꯗ ꯏꯇꯥꯎ ꯅꯠꯂꯝꯃꯣꯏꯗ ꯏꯇꯥꯎ ꯅꯪ ꯑꯩꯈꯣꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯇꯥꯈꯤꯕ꯭ꯔꯅꯦ ꯇꯥꯔꯝꯃꯣꯏꯗ ꯊꯦꯡꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯊꯕꯛ ꯍꯜꯂꯛꯏꯅꯦ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯗ ꯊꯦꯡꯅ ꯀꯌꯥꯅ ꯍꯜꯂꯛꯈꯤꯕ ꯀꯔꯤꯁꯨ ꯊꯦꯡꯅꯈꯤꯗꯦ ꯀꯔꯤꯁꯨ ꯎꯈꯤꯗꯦ ꯃꯤꯅꯁꯨ ꯐꯖꯅ ꯍꯥꯏꯅꯔꯤꯕꯁꯤꯗꯤ ꯇꯣꯛꯉꯥ ꯑꯣꯏꯔꯝꯒꯅꯤꯀꯣ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯒ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛ ꯃꯔꯣꯜ ꯑꯃ ꯀꯟꯕꯅꯦ ꯍꯨꯔꯥꯟꯕꯅ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅꯦ ꯏꯇꯥꯎ ꯃꯈꯣꯏꯅ ꯍꯥꯏꯗꯣ ꯕꯨꯠ ꯊꯣꯛꯄ ꯑꯣꯏꯔꯝꯃꯣꯏ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯃꯁꯦꯜ ꯅꯨꯃꯤꯗꯥꯡꯗꯨꯗꯅꯦ ꯊꯦꯡꯅꯕꯗꯨꯗ ꯕꯨꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥ ꯑꯗꯨ ꯑꯣꯏꯔꯗ꯭ꯔꯅꯦ ꯁꯤꯕꯣ ꯑꯣꯏꯗꯣꯏꯅꯤ ꯅꯣꯡꯃꯇ ꯀꯥꯡꯗꯦ ꯑꯗꯨ ꯃꯥꯡꯈ꯭ꯔꯦꯒ ꯑꯗꯥ ꯃꯥꯡꯈ꯭ꯔꯦꯒ ꯅꯍꯥꯟꯁꯨ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯈꯣꯡꯗ꯭ꯔꯨꯝ ꯑꯆꯧꯕꯗꯣ ꯂꯩꯔꯝꯗ꯭ꯔꯤꯕꯅꯤ ꯍꯨꯔꯥꯟꯈ꯭ꯔꯤꯕ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯇꯁꯦꯡꯅꯩꯗꯤ ꯈꯨꯜ ꯑꯁꯤ ꯂꯩꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯟꯅꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯒ ꯆꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯈꯣꯏ ꯃꯀꯣꯛꯇꯣ ꯃꯀꯣꯛꯁꯤꯡꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯁꯟꯊꯤ ꯍꯥꯟꯕ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯍꯨꯔꯥꯟꯕ ꯂꯩꯀꯥꯏ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯦꯗꯅ ꯐꯖꯔꯦ ꯍꯨꯔꯥꯟꯕꯁꯦ ꯑꯃꯨꯛꯇ ꯐꯥꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯃꯈꯣꯡ ꯃꯈꯨꯠ ꯑꯃ ꯍꯦꯛꯇ ꯄꯦꯠ ꯊꯨꯗꯦꯛꯄ ꯃꯕꯨ ꯊꯨꯗꯦꯛꯄ ꯍꯧꯔꯕꯗꯤꯅꯦ ꯃꯔꯤ ꯑꯗꯨꯝ ꯀꯤꯕꯗꯒꯤ ꯂꯦꯞꯈ꯭ꯔꯗꯧꯅꯤ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯅꯤ ꯁꯣꯝꯗꯅ ꯇꯣꯝꯕꯤꯔꯩꯒꯤ ꯌꯨꯝꯗꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯍꯪꯉꯤ ꯕꯦꯝꯃ ꯁꯦꯜꯒ ꯂꯩꯕ꯭ꯔꯥ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯉꯜꯂꯤꯉꯩꯁꯤꯗ ꯀꯩꯊꯦꯜ ꯐꯥꯎ ꯆꯠꯂꯒ ꯑꯃꯨꯛꯇ ꯋꯥꯂꯨꯒꯦ ꯏꯃꯥ ꯈꯔꯗꯤ ꯂꯩꯔꯤꯁꯦ ꯑꯁꯤꯈꯛꯇꯁꯨ ꯃꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯑꯔꯩꯕꯗꯨ ꯄꯨꯊꯣꯔꯛꯑꯣ ꯀꯣꯟꯅ ꯊꯣꯛꯂꯕ ꯂꯥꯛꯆꯔꯁꯅꯤ ꯊꯣꯏꯅꯣꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯏ ꯃꯃꯥꯗ ꯄꯤ ꯁꯤꯃ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯀꯗꯥꯏ
ꯃꯗꯨꯕꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ꯫ ꯅꯅꯦꯗꯒꯤꯁꯨꯅꯦ ꯁꯦꯜ ꯈꯔ ꯂꯧꯒꯗꯕꯗꯤ ꯃꯔꯩꯕꯅꯤ꯫ ꯍꯧꯖꯤꯛ ꯆꯠꯈꯤꯕꯗ ꯆꯪꯂꯨꯔꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ, ꯏꯃꯥꯁꯨ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯏ꯫ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜꯁꯦ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯄꯣꯠꯅ ꯑꯝꯇ ꯄꯥꯟꯕ ꯌꯥꯗꯦ꯫ ꯍꯨꯗꯧꯒꯤ ꯁꯤꯅ ꯊꯥꯔꯣꯏ꯫ ꯀꯔꯤꯒꯤ ꯊꯥꯗꯣꯏꯕ? ꯀꯔꯤꯝꯇ ꯍꯦꯛ ꯊꯥꯔꯣꯏꯕ ꯏꯪꯈꯣꯜ ꯑꯁꯤꯗ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯨꯔꯥꯟꯅꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯗꯨꯅ ꯂꯩꯕ ꯉꯝꯄꯣꯟꯇꯦ꯫ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯣ ꯈꯪꯗꯦꯅꯦ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯪꯒꯣꯜ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯏ꯫ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ, ꯃꯆꯤꯜꯗ ꯁꯣꯟꯖꯩ꯫ ꯑꯉꯥꯡꯕꯤꯗꯣ ꯃꯕꯨꯛ ꯐꯈ꯭ꯔꯕꯅꯤꯗ꯫ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯖꯔꯕ꯫ ꯄꯦꯟꯗꯦꯗꯀꯣ, ꯄꯦꯟꯗꯦ꯫ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯖꯔꯤꯕ ꯍꯨꯔꯥꯟꯕ ꯃꯈꯣꯏꯅ ꯍꯦꯛ ꯍꯨꯔꯥꯟꯕꯤꯈꯤꯗ꯫ ꯑꯉꯥꯡꯕꯤ ꯃꯃꯥ ꯃꯆꯥꯗꯣ, ꯃꯈꯣꯏ ꯍꯨꯔꯥꯟꯈꯤꯕ ꯍꯨꯔꯥꯟꯕꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯤꯕ ꯑꯣꯏꯌꯨꯀꯣ꯫ ꯇꯣꯝꯕꯤꯔꯩ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯗꯣ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯊꯣꯏꯅꯨꯁꯨ ꯃꯪꯒꯣꯜꯗꯨꯗ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯇꯥ ꯀꯨꯁꯨꯝ ꯎꯕꯗꯨꯗ ꯏꯇꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯆꯪꯉꯣ, ꯀꯥꯈꯠꯂꯣ꯫ ꯃꯪꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ, ꯅꯪꯅ ꯊꯕꯛ ꯐꯈꯤꯕꯁꯤꯅꯀꯣ ꯇꯧꯐꯝ ꯈꯪꯗꯦꯅ ꯂꯪꯆꯥꯛꯁꯦ ꯈꯔ ꯁꯨꯝ ꯆꯥꯛꯑꯝꯕꯅꯤꯗ꯫ ꯆꯥꯛꯄꯨ ꯊꯣꯡꯉꯕꯣ ꯅꯪꯕꯣ? ꯊꯣꯡꯗ꯭ꯔꯤ꯫ ꯏꯃꯥꯗꯣ ꯆꯦꯡ ꯋꯥꯟꯕ ꯆꯠꯈ꯭ꯔꯤ꯫ ꯑꯣ, ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯍꯣꯔꯦꯟꯒꯤꯗꯣ ꯁꯣꯏꯕ ꯌꯥꯔꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕ ꯂꯥꯛꯏꯅꯤꯀꯣ꯫ ꯍꯣꯔꯦꯟꯒꯤ ꯍꯥꯏꯕꯨ ꯀꯩꯅꯣ? ꯑꯩꯕꯨ ꯀꯩꯅꯣ ꯈꯪꯗ꯭ꯔꯤ꯫ ꯇꯧꯔꯗꯧꯕꯅꯤ ꯅꯪꯒꯤ ꯍꯧꯅꯕꯤ꯫ ꯀꯥꯎꯒꯟꯕ ꯁꯥꯕꯁꯤꯅꯀꯣ꯫ ꯇꯁꯦꯡꯅ ꯀꯥꯎꯕꯅꯤ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ꯫ ꯇꯨꯝꯕꯥꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯪꯅꯦꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯁꯤ ꯀꯣꯛ ꯍꯥꯏꯔꯣ, ꯅꯤꯡꯁꯤꯡꯅꯕ꯫ ꯍꯣꯂꯤꯀꯣꯟ ꯁꯥꯟꯅꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯤꯡꯁꯤꯡꯉꯕ? ꯑꯣ, ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯂꯨꯔꯦ꯫ ꯆꯠꯅꯤ ꯅꯪꯗꯤ, ꯑꯗꯨ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯇꯥ, ꯌꯥꯎꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯎꯕ ꯉꯝꯒꯅꯤ ꯅꯤꯡꯗ꯭ꯔꯦ꯫ ꯀꯔꯤꯒꯤ? ꯀꯩꯅꯣꯕ ꯅꯪꯅ ꯍꯥꯏꯗꯣ? ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯅꯈ꯭ꯔꯒ ꯍꯧꯖꯤꯛꯇꯒ ꯁꯨꯝꯅ ꯍꯥꯏꯔꯗꯅ ꯌꯥꯔꯣꯏꯀꯣ, ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ꯫ ꯍꯣꯔꯦꯟ ꯁꯣꯏꯅ ꯆꯠꯀꯗꯕꯅꯤ꯫ ꯁꯥꯎꯈꯤꯅꯨꯃꯤ ꯅꯪꯕꯨ꯫ ꯍꯟꯗꯛ ꯀꯨꯝꯗꯤ ꯃꯇꯥꯡ ꯑꯃ ꯆꯥꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯁꯣꯏꯗꯅ ꯌꯥꯎꯒꯦ꯫ ꯌꯥꯔꯣꯏ ꯍꯥꯏꯕ, ꯍꯟꯗꯛ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯎꯅꯤꯡꯗ꯭ꯔꯤꯕ? ꯊꯣꯏꯅꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯈꯔ ꯃꯛꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯇꯥ, ꯅꯇꯥꯏꯗꯤ ꯂꯥꯏꯔꯕꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯨꯡꯈꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕꯅ ꯏꯁꯔꯨꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯆꯨ ꯊꯣꯛꯄ ꯁꯦꯠꯄ ꯌꯥꯕ ꯐꯤꯖꯦꯠ ꯑꯃꯠꯇ ꯑꯩꯒꯤ ꯂꯩꯇꯦ꯫ ꯑꯩꯒꯤꯁꯦ ꯏꯀꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯕꯅꯤ꯫ ꯏꯇꯥ ꯊꯣꯏꯅꯨ, ꯏꯇꯥ ꯅꯪ ꯁꯥꯎꯔꯅꯨ꯫ ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯔꯒꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯇꯥꯒꯤ ꯄꯨꯛꯅꯤꯡꯅ ꯑꯗꯨꯛ ꯄꯤꯛꯁꯤꯜꯂꯤꯕ? ꯏꯇꯥꯒꯤꯗꯃꯛ ꯅꯇꯥꯏ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯩꯒꯤ ꯁꯔꯩ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯗꯨꯗꯒꯤ ꯏꯇꯥꯅ ꯄꯥꯝꯕ ꯈꯟꯗꯨꯅ ꯁꯦꯠꯂꯨ ꯌꯥꯏꯅ ꯀꯩꯅꯣ? ꯃꯉꯛꯇꯨ ꯅꯣꯝꯗꯨꯅ ꯃꯗꯨ ꯇꯧꯔꯣꯏꯒꯦ꯫ ꯏꯇꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕꯤꯕꯅꯤ꯫ ꯑꯔꯨ ꯑꯅꯥꯟꯒꯤ ꯀꯨꯝꯍꯩꯗꯨꯗ ꯑꯩꯒꯨꯝꯕꯤ ꯂꯥꯏꯔꯕꯤ ꯑꯃꯅ ꯌꯥꯎꯔꯨꯕꯒꯤ ꯏꯇꯤꯛ ꯏꯄꯥ ꯆꯥꯖꯗꯦ꯫ ꯏꯇꯥ ꯅꯪ ꯁꯥꯎꯔꯅꯨ꯫ ꯃꯊꯪ ꯆꯍꯤꯗ ꯁꯣꯏꯗꯅꯃꯛ ꯌꯥꯎꯖꯔꯒꯦ꯫ ꯀꯨꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯊꯣꯏꯅꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯨꯁꯨꯝ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯋꯥꯖꯔꯛꯂꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯇꯣꯜꯂꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯂꯥꯏꯔꯕꯅꯁꯨ ꯄꯠ ꯇꯠꯂꯤ꯫ ꯈꯨꯜꯂꯩꯀꯥꯏ ꯑꯁꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯍꯦꯛ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯗ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯂꯣꯟꯅ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯗꯕ ꯌꯥꯎꯗꯦ꯫ ꯃꯥꯁꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯇꯥ ꯈꯣꯏꯅꯧꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯃꯃꯣꯟ ꯅꯣꯛꯄ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛꯇ ꯃꯗꯨꯃꯗꯤ ꯇꯝꯂꯝꯗ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯇꯦꯛ ꯇꯦꯛ ꯇꯧꯗꯨꯅ ꯇꯨꯡꯁꯤꯟꯖꯕ ꯇꯥꯟꯁꯤꯟꯖꯕ ꯁꯦꯜꯅ ꯁꯟꯕꯤ ꯑꯃꯈꯛ ꯂꯩꯗꯨꯅ ꯌꯣꯛꯆꯈꯤ꯫ ꯃꯗꯨꯗꯒꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯍꯧꯗꯣꯛꯅꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯤ ꯃꯆꯥ ꯄꯨꯟꯅ ꯍꯦꯛ ꯍꯨꯔꯥꯟꯕꯤꯈꯤ꯫ ꯍꯨꯔꯥꯟꯕ ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯨꯔꯥꯟꯕꯤꯈꯤꯕ ꯍꯥꯏꯕꯕꯨ ꯌꯣꯡꯁꯪꯗ ꯀꯣꯟꯁꯤꯟꯗꯨꯅ ꯐꯅꯦꯛ ꯑꯍꯧꯕꯗꯨ ꯄꯨꯂꯞ ꯍꯦꯛꯇ ꯍꯨꯔꯥꯟꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯃꯇꯝꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯑꯋꯥꯕ ꯈꯥꯡꯈꯤ꯫ ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯀꯞꯀꯜꯂꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯥꯅ ꯇꯦꯛ ꯇꯦꯛ ꯐꯤ ꯁꯥꯖꯗꯨꯅ ꯏꯃꯨꯡꯒꯤ ꯉꯆꯦꯠ ꯊꯨꯝꯆꯦꯠꯇ ꯑꯣꯏꯔꯕꯁꯨ ꯄꯨꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯤ ꯑꯗꯨꯗ ꯅꯠꯇꯅ ꯎꯇꯣꯡ, ꯄꯥꯡꯒꯟꯗꯦꯝ, ꯁꯨꯅꯥꯆꯩ ꯄꯨꯂꯞ ꯍꯦꯛꯇ ꯍꯨꯔꯥꯟꯈꯤꯕꯗꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯗꯤ ꯇꯣꯝꯕꯤꯔꯩꯅ ꯍꯦꯛ ꯍꯦꯛ ꯆꯥꯛ ꯊꯣꯡꯏ꯫ ꯃꯪꯒꯣꯜꯗꯅ ꯊꯥꯎꯃꯩ ꯑꯃ ꯊꯥꯟꯗꯨꯅ ꯊꯣꯏꯅꯨ ꯂꯪꯆꯥꯛ ꯆꯥꯛꯏ꯫ ꯃꯗꯨꯗ ꯂꯣꯏꯁꯤꯟꯅꯕ ꯃꯍꯥꯛ ꯍꯣꯠꯅꯩ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯇꯣꯝꯕꯤꯔꯩꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯦꯛ ꯌꯦꯡꯏ꯫
ꯃꯆꯥꯅꯨꯄꯤ ꯂꯪꯆꯥꯛ ꯆꯥꯛꯇꯨ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯨꯛ ꯆꯪꯏ ꯊꯣꯡꯂꯤꯕ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯁꯣꯝꯗꯅ ꯉꯔꯥꯡꯒꯤ ꯌꯨꯝꯊꯛꯇ ꯏ ꯂꯦꯜꯂꯝꯕ ꯏꯃꯨꯡ ꯑꯗꯨꯗꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤ ꯇꯣꯟꯅ ꯍꯥꯏ ꯃꯀ꯭ꯔꯥꯡ ꯑꯗꯨꯗꯅꯦ ꯆꯩ ꯊꯤꯜꯂꯒ ꯐꯒꯗꯧꯅꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯅꯤ ꯌꯨꯝꯊꯛ ꯑꯁꯤꯗ ꯊꯥꯡ ꯍꯦꯛꯇ ꯂꯦꯟꯊꯕꯁꯤꯕꯣ ꯉꯔꯥꯡꯒꯤꯗꯣ ꯃꯍꯥꯛꯇꯨ ꯌꯨꯝꯊꯛꯇꯒꯤ ꯍꯦꯛꯇ ꯑꯣꯟꯊꯈꯤꯕꯖꯥꯠꯅꯤꯗ ꯀꯂꯛꯇꯨ ꯄꯦꯜꯂꯤ ꯁꯤꯔꯝꯂꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯧꯅꯤ ꯑꯩꯁꯨ ꯃꯄꯥꯟꯗ ꯐꯠꯇꯣꯛꯇꯨꯅ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯕꯅꯤ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗ ꯀꯟ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯦ ꯃꯥꯁꯨ ꯑꯃꯝꯕ ꯑꯣꯏꯕꯒꯤ ꯃꯥ ꯍꯤꯡꯕꯅꯤꯀꯣ ꯑꯉꯥꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅꯕꯒꯤ ꯁꯤꯅꯤ ꯃꯈꯣꯏ ꯍꯨꯔꯥꯟꯕꯁꯤꯡꯁꯤ ꯐꯥꯔꯒ ꯑꯃꯨꯛꯇ ꯃꯇꯤꯛ ꯊꯣꯛꯅ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯇꯧꯗꯨ ꯂꯩꯕ ꯇꯥꯔꯦ ꯃꯈꯣꯏ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯑꯍꯤꯡꯒ ꯑꯃꯇ ꯇꯨꯝꯗ꯭ꯔꯕꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩꯁꯨ ꯑꯃꯨꯛꯇ ꯇꯥꯟꯅꯒꯦ ꯃꯈꯣꯏꯅ ꯍꯦꯛꯇ ꯂꯝꯍꯦꯟꯕ ꯌꯥꯕ꯭ꯔꯗꯣ ꯃꯍꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯈ꯭ꯔꯦ ꯊꯣꯏꯅꯨ ꯃꯃꯥ ꯃꯆꯥꯁꯨ ꯆꯥꯔꯤ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏ ꯉꯟꯅ ꯇꯨꯝꯁꯤ ꯍꯌꯦꯡꯒꯤ ꯊꯕꯛ ꯂꯩ ꯍꯣꯏ ꯏꯃꯥꯗꯤ ꯐꯃꯨꯡꯗ ꯆꯪꯂꯦꯀꯣ ꯅꯪꯒꯤ ꯂꯪꯆꯥꯛ ꯆꯥꯛꯄꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯪꯉꯣꯀꯣ ꯍꯣꯏ ꯏꯃꯥ ꯇꯣꯝꯕꯤꯔꯩꯗꯤ ꯐꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯅꯨꯁꯨ ꯉꯥꯏꯍꯥꯛꯇꯤ ꯂꯪꯆꯥꯛ ꯆꯥꯍꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯨꯔꯥꯟꯕꯁꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯅꯕ ꯍꯧꯅꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯍꯨꯔꯥꯟꯅꯤꯡꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯅꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯏ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯉꯥꯁꯤꯜꯂꯝꯃꯤ ꯃꯈꯣꯡ ꯑꯗꯨ ꯁꯨꯃꯥꯡꯗ ꯊꯥꯡꯊꯗꯨꯅ ꯆꯠꯄ ꯍꯧꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯛꯏ ꯃꯗꯨꯗ ꯊꯣꯏꯅꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯇꯨꯡꯗ ꯌꯦꯡꯊꯣꯛꯏ ꯃꯥꯒꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯅ ꯆꯤꯡꯅꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯅꯪꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯑꯁꯦꯡꯕꯗꯣ ꯅꯪꯅ ꯉꯁꯤ ꯍꯥꯏꯒꯗꯕꯅꯤ ꯊꯣꯏꯅꯨ ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯃꯍꯥꯛ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ ꯏꯃꯥ ꯅꯁꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥꯗ ꯋꯥ ꯂꯣꯠꯇꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯅꯪꯅ ꯍꯤꯡꯗ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯗꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯒꯗꯕꯅꯤ ꯏꯃꯥ ꯊꯣꯏꯅꯨ ꯃꯃꯥꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯀꯟꯅ ꯍꯪꯂꯕꯗ ꯃꯍꯥꯛ ꯑꯁꯦꯡꯕ ꯋꯥꯗꯨ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯁꯦꯡꯕꯗꯨ ꯈꯨꯝꯕ ꯇꯥꯏ ꯏꯃꯥ ꯅꯁꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯗꯨꯅ ꯍꯨꯔꯥꯟꯕ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯀꯤꯕ ꯄꯣꯛꯍꯟꯒꯦ ꯈꯟ ꯍꯨꯔꯥꯟꯕꯒꯤ ꯁꯖꯠꯄꯨ ꯍꯣꯡꯗꯣꯛꯍꯟꯒꯦ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯊꯣꯛꯇꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯁꯥꯏ ꯑꯀꯤꯕ ꯁꯛꯇꯝ ꯎꯠꯇꯨꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯤꯍꯜꯂꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯗꯨꯝꯅ ꯇꯧꯕ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯁꯤꯡ ꯈꯪꯗꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯋꯥꯔꯛꯀꯅꯤ ꯏꯃꯥ ꯃꯈꯣꯏꯕꯨ ꯋꯥꯔꯛꯄ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯁꯟꯕꯤ ꯃꯃꯥ ꯃꯆꯥ ꯍꯨꯔꯥꯟꯈꯤꯕ ꯌꯣꯡꯈꯝꯗꯒꯤ ꯐꯤ ꯍꯨꯔꯥꯟꯈꯤꯕ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯏꯟꯁꯥꯡ ꯄꯨꯝꯕ ꯍꯨꯔꯥꯟꯈꯤꯕ ꯅꯁꯥꯒꯤ ꯊꯃꯣꯏꯅ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯁꯦꯝꯗꯣꯛꯄꯅ ꯆꯨꯝꯒꯅꯤ ꯑꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇ ꯅꯆꯥꯏꯅ ꯕꯨꯠ ꯁꯥꯕꯅꯤ ꯇꯧꯍꯩꯗꯦ ꯑꯗꯨꯝꯅ ꯇꯧꯍꯩꯗꯦ ꯃꯈꯣꯏꯅ ꯇꯧꯕ ꯍꯨꯔꯥꯟꯖꯁꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯍꯩꯗꯦ ꯕꯦꯝꯃꯥ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯤ ꯅꯪ ꯑꯗꯨꯝꯅ ꯇꯧꯔꯅꯨ ꯏꯃꯥ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯑꯀꯤꯕ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯍꯨꯔꯥꯟꯕ ꯑꯝꯇ ꯆꯠꯍꯜꯂꯣꯏ ꯃꯇꯝ ꯈꯔꯗꯤ ꯅꯆꯥꯏꯁꯦ ꯍꯨꯔꯥꯟꯕ ꯂꯩꯀꯥꯏꯒꯤ ꯚꯨꯠ ꯑꯣꯏꯔꯒꯦ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯕꯤꯈ꯭ꯔꯣ ꯅꯆꯥ ꯆꯠꯂꯒꯦ ꯍꯨꯔꯥꯟꯕ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯑꯝꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯅꯨ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯔꯩꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯑꯀꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯁꯥꯕꯤ ꯊꯣꯏꯅꯨꯅ ꯍꯨꯔꯥꯟꯕ ꯂꯩꯀꯥꯏꯒꯤ ꯚꯨꯠ ꯁꯥꯗꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡꯅ ꯊꯣꯛꯇꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯀꯤꯍꯟꯗꯨꯅ ꯂꯩꯒꯦ ꯈꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯛꯇ ꯊꯕꯥꯇꯣꯝꯕꯤ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯈꯣꯏ ꯊꯣꯏꯅꯨꯕꯨ ꯂꯩꯕ꯭ꯔꯥ ꯂꯩ ꯑꯩꯒꯤꯁꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯇꯧꯕꯁꯨ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯆꯦ ꯅꯨꯃꯤꯗꯥꯡꯗꯅꯦ ꯃꯤꯅ ꯚꯨꯠ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯏꯆꯦꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯇꯥꯕꯤꯔꯕ ꯅꯠꯇ꯭ꯔꯅꯦ ꯇꯥꯔꯦ ꯑꯗꯨꯕꯨ ꯊꯕꯥꯇꯣꯝꯕꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯁꯦ ꯑꯩ ꯀꯌꯥ ꯊꯥꯖꯐꯥꯠꯇꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯑꯩꯅ ꯂꯩꯔꯛꯄꯁꯦ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ ꯈꯨꯟꯖꯥ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯇꯣꯝꯕꯤꯔꯩꯅ ꯈꯪꯂꯦ ꯃꯆꯥꯅꯨꯄꯤꯒꯤ ꯂꯤꯆꯠ ꯑꯃ ꯃꯍꯥꯛꯅ ꯈꯪꯂꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯕꯅꯤ ꯊꯕꯥꯇꯣꯝꯕꯤꯅ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕ ꯚꯨꯠꯁꯦ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯑꯃ ꯁꯨꯝ ꯂꯩꯕ ꯌꯥꯝ ꯃꯥꯟꯕ ꯑꯃ ꯀꯔꯤꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯨꯏꯁꯦ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯚꯨꯠ ꯐꯥꯕ ꯁꯣꯏꯔꯣꯏ ꯐꯥꯕꯨ ꯐꯥꯔꯕ ꯂꯦꯝꯗꯅꯤ ꯊꯥꯕꯩ ꯋꯥ ꯂꯩꯇ꯭ꯔꯦ ꯃꯀꯣꯛ ꯊꯧꯔꯤꯕ ꯃꯁꯝꯗꯣ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯍꯦꯛꯇ ꯐꯣꯏꯗꯠꯀꯗꯧꯅꯤ
ꯊꯕꯥ ꯇꯣꯝꯕꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯇꯧꯔꯤꯕ ꯍꯨꯔꯥꯟꯕꯗꯣ ꯃꯗꯨꯕꯨ ꯑꯣꯏꯅ ꯐꯥꯕꯅ ꯐꯅꯤꯗ ꯃꯗꯨꯅꯤ ꯕꯨꯠ ꯍꯥꯏꯁꯤ ꯂꯣꯟꯅ ꯎꯕ ꯃꯤ ꯈꯔ ꯌꯥꯎꯅꯔꯤ ꯑꯗꯨꯅꯕꯨ ꯊꯑꯣꯏꯅ ꯄꯥꯎꯁꯦ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯃꯗꯨ ꯈꯪꯂꯒ ꯑꯩꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣꯗ ꯍꯣ ꯍꯧꯖꯤꯛ ꯀꯥꯟꯅꯗ꯭ꯔꯁꯨꯅꯦ ꯀꯣꯟꯅ ꯈꯪꯂꯛꯀꯅꯤꯌꯦ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯕꯨꯠ ꯐꯥꯗꯧꯔꯤꯕꯅꯤꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯔꯩꯅ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤꯁꯤꯅ ꯅꯨꯃꯤꯗꯥꯡꯗ ꯂꯣꯟꯅ ꯍꯨꯔꯥꯟꯕ ꯐꯥꯅꯤ ꯍꯥꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯦ ꯍꯨꯔꯥꯜꯂꯤꯕ ꯃꯈꯣꯏ ꯅꯨꯄꯥꯗꯨꯕꯨ ꯐꯥꯒꯦ ꯍꯥꯏꯒꯗꯤ ꯈꯟꯗꯦꯅꯦ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯇꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯆꯤꯡꯅꯕ ꯋꯥꯉꯥꯡꯒ ꯉꯥꯡꯂꯗꯅ ꯊꯣꯏꯅꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯍꯧꯖꯤꯛ ꯏꯗꯣꯝꯆꯥ ꯂꯥꯛꯑꯝꯃꯤꯗꯣ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯍꯩ ꯋꯥꯁꯤꯜꯂꯨꯗꯧꯔꯤ ꯕꯦꯝꯃ ꯅꯪꯅ ꯅꯨꯃꯤꯗꯥꯡꯗ ꯆꯠꯄꯗꯣ ꯇꯣꯛꯑꯣ ꯂꯦꯞꯄꯣ ꯆꯠꯂꯅꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤ ꯃꯇꯧ ꯃꯤ ꯈꯔ ꯕꯨꯠ ꯊꯣꯛꯑꯦꯅ ꯍꯥꯏꯅꯔꯤꯕꯁꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯆꯠꯂꯤ ꯍꯥꯏꯅꯔꯤꯕ ꯏꯃꯥ ꯈꯨꯜꯁꯤꯗ ꯕꯨꯠ ꯊꯣꯛꯇꯦ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯃꯁꯦ ꯅꯁꯥꯅꯁꯨ ꯍꯥꯟꯅ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯣꯏꯅꯦ ꯅꯪꯅꯕꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯗꯣꯝꯆꯥꯗꯨ ꯂꯥꯛꯂꯒ ꯏꯃꯥꯗ ꯍꯥꯏꯔꯝꯂꯤꯕꯁꯦ ꯃꯣꯏꯒꯤ ꯋꯥꯉꯥꯡꯗꯣ ꯅꯪꯉꯣꯟꯗ ꯏꯁꯤꯡꯇ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯏꯁ ꯑꯩꯅ ꯃꯈꯣꯏꯒꯤ ꯐꯠꯇꯅꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯗꯅ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯍꯨꯔꯥꯟꯕ ꯃꯈꯣꯏꯕు ꯄꯔꯥꯃ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯃꯗꯨ ꯃꯈꯣꯏꯅ ꯈꯪꯗꯦꯅꯦ ꯍꯨꯔꯥꯜꯂꯤꯕꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯁꯤꯒꯦꯗꯤ ꯈꯟꯗꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯤꯁꯦ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯃꯈꯣꯏꯅ ꯍꯦꯛꯇ ꯄꯉꯥꯡꯗ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯆꯠꯄꯗꯣ ꯇꯣꯛꯑꯣ ꯍꯥꯏꯕ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯩꯔꯤ ꯃꯈꯩꯗꯤ ꯅꯁꯥꯏꯗꯤ ꯇꯣꯛꯑꯣꯏ ꯍꯨꯔꯥꯟꯕꯁꯤꯡꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯁꯥꯏꯅ ꯁꯣꯏꯗꯅ ꯃꯨꯊꯠꯀꯅꯤ ꯃꯁꯤ ꯊꯣꯏꯅꯨꯒꯤ ꯂꯦꯡꯗ꯭ꯔ ꯐꯤꯔꯦꯞꯅꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯃꯍꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯟꯅꯗꯨꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ ꯈꯨꯜ ꯂꯩꯀꯥꯏꯗꯨ ꯂꯩꯕ ꯀꯣꯛꯆꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯍꯨꯔꯥꯟꯕ ꯆꯠꯇꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯣꯔꯛꯂꯤ ꯃꯈꯣꯏꯗꯅ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯌꯥꯕ꯭ꯔꯣ ꯑꯩꯅꯗꯨ ꯐꯖꯅ ꯄꯥꯝꯃꯨꯅ ꯌꯦꯡꯗꯨꯅ ꯂꯣꯏꯖꯕ ꯉꯥꯅꯨ ꯂꯥꯕꯗꯨꯕꯨ ꯍꯦꯛꯇ ꯍꯨꯔꯥꯟꯈꯤꯗꯅ ꯕꯨꯠꯅꯗꯤ ꯀꯩꯁꯨ ꯉꯥꯅꯨ ꯍꯨꯔꯥꯜꯂꯣꯏꯕ ꯃꯈꯣꯏꯅ ꯈꯨꯜꯁꯤꯗ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯔꯤꯕꯗꯣ ꯑꯔꯥꯟꯕꯅꯤ ꯕꯨꯠ ꯅꯠꯇꯦꯕ ꯍꯨꯔꯥꯟꯕꯅꯤ ꯑꯩꯒꯤ ꯉꯥꯅꯨ ꯍꯨꯔꯥꯟꯈꯤꯕꯒꯤ ꯃꯍꯨꯠ ꯑꯩꯅꯃꯨꯛ ꯁꯣꯏꯗꯅꯅꯦ ꯉꯥꯅꯨ ꯂꯥꯕ ꯍꯨꯔꯥꯟꯒꯅꯦꯕ ꯃꯁꯤꯒꯤ ꯋꯥꯈꯜꯗꯅꯤ ꯃꯥꯅ ꯍꯨꯔꯥꯟꯕ ꯊꯣꯛꯂꯛꯂꯤꯕꯁꯤ ꯑꯃꯃ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯂꯤ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯆꯠꯄꯗꯨꯗ ꯃꯃꯥꯡꯗ ꯑꯃꯨꯕ ꯁꯛꯇꯝ ꯑꯃ ꯂꯦꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯖꯩ ꯁꯤꯗ ꯂꯥꯛꯏꯔ ꯆꯠꯂꯤꯔ ꯇꯧꯔꯤꯕꯁꯤꯕꯣ ꯃꯤꯑꯣꯏꯅꯤ ꯍꯨꯔꯥꯟꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯃꯁꯦ ꯃꯥꯁꯨ ꯍꯨꯔꯥꯟꯕ ꯆꯠꯂꯤꯕ ꯑꯣꯏꯅꯦꯕ ꯀꯥꯟꯅꯗꯦ ꯁꯤꯒꯤ ꯅꯥꯄꯤ ꯃꯔꯨꯝꯁꯤꯗ ꯍꯦꯛꯇ ꯂꯨꯝꯂꯒ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯍꯥꯏꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯨꯁꯨ ꯑꯁꯨꯝ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯇꯣꯂꯃꯨꯛ ꯀꯧꯏ ꯑꯩꯕꯨ ꯀꯩꯅꯣꯅꯦ ꯄꯨꯛꯀꯥꯏꯁꯤꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯁꯤꯅ ꯃꯅꯤꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯏꯔꯣꯟꯈꯤꯕꯗꯣ ꯑꯩꯅ ꯐꯖꯅ ꯆꯥꯈ꯭ꯔꯦꯕ ꯃꯣꯔꯣꯛꯅ ꯁꯤꯡꯂꯩ ꯍꯧꯈꯤꯕꯅꯤ ꯍꯨꯔꯥꯟꯕ ꯉꯥꯛ ꯆꯠꯄꯁꯤꯗ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯏꯗꯕꯁꯦ ꯍꯦꯟꯅ ꯂꯨꯝꯊꯔꯦꯅ ꯇꯧꯔꯤꯁꯦ ꯑꯩ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯤꯁꯤꯗꯤ ꯀꯥꯟꯅꯗꯦ ꯂꯝꯕꯤ ꯃꯇꯥꯏ ꯁꯣꯝꯗ ꯍꯥꯏꯖꯤꯜꯂꯒꯦ ꯀꯣꯛꯆꯥꯎꯅ ꯈꯜꯂꯤ ꯀꯩꯅꯣ ꯃꯥꯅ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯤꯁꯤꯕꯣ ꯃꯁꯤ ꯕꯨꯠꯂꯅꯦ ꯑꯩ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯥꯕꯨ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯀꯩꯅꯣꯅꯦ ꯁꯣꯝꯗꯁꯨ ꯃꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯇꯣꯂꯃꯨꯁꯨ ꯀꯣꯛꯆꯥꯎꯅ ꯂꯨꯝꯂꯤꯕ ꯃꯄꯥꯗꯣꯝꯅ ꯆꯪꯁꯤꯜꯂꯤ ꯃꯤ ꯂꯩ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ ꯏꯃꯥ ꯏꯕꯦꯝꯃ ꯂꯨꯝꯗꯩ ꯂꯨꯝꯕꯁꯤ ꯁꯤ ꯑꯣꯏꯔꯦ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯄꯥꯛꯊꯔꯒꯦꯗ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯣꯛꯆꯥꯎꯅ ꯈꯜꯂꯤ ꯃꯁꯤ ꯕꯨꯠ ꯍꯦꯛꯇ ꯑꯩ ꯁꯥꯔꯒꯦꯗ ꯍꯦꯛꯇ ꯀꯦꯜꯂꯒꯦ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯅꯔꯛꯂꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯍꯦꯛꯇ ꯉꯪꯏ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯣꯂꯃꯨꯅ ꯍꯦꯛ ꯇꯥꯏ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯌꯦꯡꯏ ꯀꯅꯥꯅꯣ ꯀꯣꯛꯆꯥꯎꯅ ꯁꯣꯔ ꯀꯥꯏꯗꯨ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯕꯨꯠ ꯍꯦꯛꯇ ꯁꯥꯏ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯣꯂꯃꯨ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯔꯛꯂꯤ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯕꯨꯠ ꯂꯩꯔꯦ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯕꯨꯠꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯤꯕꯅ ꯃꯛꯂꯥꯞ ꯀꯥꯏꯗꯨ ꯃꯍꯥꯛ ꯅꯤꯛꯂꯤ ꯀꯣꯛꯆꯥꯎꯅ ꯍꯨꯔꯥꯟꯕ ꯑꯣꯏꯅꯤ ꯃꯁꯤ ꯃꯥꯅꯕꯨ ꯑꯣꯏꯔꯝꯅꯤ ꯑꯩꯒꯤ ꯉꯥꯅꯨ ꯍꯨꯔꯥꯟꯈ꯭ꯔꯤꯗꯣ ꯇꯣꯂꯃꯨꯅ ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯦꯗꯅ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦꯕ ꯀꯃꯥꯏꯅ ꯇꯧꯅꯤꯗꯤ ꯊꯋꯥꯏ ꯁꯦꯡꯅꯕ ꯍꯦꯛꯇ ꯆꯦꯟꯈꯤꯕ ꯍꯥꯏꯗꯨꯅꯤ ꯃꯁꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯇꯣꯂꯃꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤ ꯅꯨꯄꯥꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯒ ꯀꯣꯛꯆꯥꯎꯅ ꯅꯣꯛꯆꯩ ꯃꯔꯤꯡꯖꯦꯜ ꯃꯇꯥꯁꯤꯒ ꯍꯨꯔꯥꯟꯕ ꯆꯠꯅꯤ ꯀꯥꯏꯅ ꯂꯥꯛꯂꯤꯕꯅꯤꯅꯦ
ꯑꯗꯨꯅꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏꯗꯨ ꯍꯦꯛ ꯂꯩꯊꯣꯛꯏ ꯃꯗꯨꯗ ꯃꯇꯨꯡ ꯑꯗꯨꯗ ꯉꯧꯔꯣꯛ ꯉꯧꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯍꯥꯛ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯏ ꯑꯣꯏꯃ ꯕꯨꯠ ꯂꯩꯔꯦ ꯕꯨꯠ ꯑꯉꯧꯕ ꯂꯩꯔꯦ ꯕꯨꯠ ꯑꯉꯧꯕ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯦꯟꯈꯤ ꯊꯣꯏꯅꯨ ꯂꯩꯔꯝꯕ ꯃꯥꯒꯤ ꯐꯤꯕꯝ ꯃꯁꯤ ꯂꯦꯡꯂꯛꯏ ꯃꯊꯟꯇ ꯌꯥꯝ ꯄꯦꯟꯗꯅ ꯍꯥꯏꯖꯩ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯨꯔꯥꯟꯕ ꯄꯥꯝꯂꯤꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯒ ꯅꯈꯣꯏꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕꯅꯣ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛꯁꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯛ ꯇꯧꯗꯨ ꯂꯩꯔꯦ ꯑꯉꯧꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯍꯦꯛꯇ ꯃꯍꯥꯛ ꯆꯠꯂꯤ ꯕꯨꯠ ꯁꯥꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ ꯊꯕꯥꯇꯣꯝꯕꯤꯒ ꯆꯥꯏꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯝꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯩ ꯆꯥꯏꯕꯤꯅ ꯍꯥꯏ ꯊꯣꯏꯅꯨꯗꯣ ꯃꯥꯟꯗꯤ ꯃꯥꯟꯕꯅꯤ ꯃꯥꯜꯂꯤꯕꯅꯤ ꯃꯥꯟꯕ ꯃꯥꯜꯂꯕꯗꯤ ꯑꯣꯏꯔꯝꯕ ꯁꯣꯏꯔꯣꯏ ꯃꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯡꯅꯔꯕꯁꯤꯕꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯕꯨꯠ ꯁꯥꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯀꯤꯍꯜꯂꯤꯕ ꯑꯗꯨꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯤꯕ ꯌꯥꯝꯅ ꯉꯝꯕ ꯃꯤꯅꯤ ꯃꯍꯥꯛ ꯃꯇꯧꯗ ꯀꯥꯏꯗꯤ ꯌꯥꯝꯅ ꯊꯣꯠ ꯃꯦꯡꯕ ꯃꯤꯒ ꯃꯥꯟꯖꯗ꯭ꯔꯥ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯕ ꯁꯥꯗꯅ ꯅꯨꯄꯤ ꯃꯥꯅ ꯑꯃꯝ ꯃꯊꯦꯡ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯝꯕꯤꯗꯣꯝꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯉꯧꯔꯣꯛ ꯉꯧꯕ ꯑꯃ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ ꯇꯨ ꯊꯕꯥꯇꯣꯝꯕꯤ ꯎꯔꯦꯗꯅ ꯑꯁꯤ ꯂꯥꯛꯂꯤꯕꯁꯦ ꯌꯦꯡꯉꯣ ꯑꯁꯤꯕꯨ ꯕꯨꯠ ꯑꯣꯏꯔꯤꯗ꯭ꯔꯅꯦ ꯆꯥꯏꯕꯤ ꯃꯈꯣꯡꯁꯦ ꯂꯩꯕꯥꯛ ꯊꯦꯡꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯊꯦꯡꯉꯤ ꯀꯩꯅꯣ ꯆꯠꯂꯤꯁꯤ ꯃꯈꯣꯡꯗꯅꯤ ꯂꯥꯏꯒꯨꯝꯕ ꯕꯨꯠꯀꯨꯝꯕꯗꯤ ꯃꯈꯣꯡ ꯂꯩꯕꯥꯛ ꯊꯦꯡꯗꯦ ꯍꯥꯏꯅꯔꯤꯕꯅꯤ ꯁꯣꯏꯗ꯭ꯔꯦ ꯑꯁꯤ ꯊꯣꯏꯅ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯩꯗꯧꯁꯤꯒꯦ ꯍꯦꯛꯇ ꯐꯥꯔꯗꯧꯅꯤ ꯀꯩꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯅꯤ ꯃꯥꯕꯨ ꯐꯥꯔꯒ ꯍꯦꯛꯇ ꯈꯣꯡꯒꯣꯏꯅꯔꯛꯀꯗꯕꯅꯤ ꯁꯣꯏꯍꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯣꯛꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯠ ꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯏꯁ ꯃꯈꯣꯡ ꯑꯁꯤꯗꯒ ꯐꯤ ꯑꯉꯧꯕ ꯑꯃꯒ ꯀꯨꯞꯁꯤꯜꯂꯗꯅ ꯅꯪ ꯊꯣꯏꯅꯨ ꯅꯠꯇ꯭ꯔꯥ ꯀꯨꯞꯂꯤꯕ ꯐꯤꯗꯣ ꯁꯠ ꯍꯥꯏꯗꯣ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯈꯪꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯃꯈꯣꯏꯅ ꯏꯁꯦ ꯆꯤꯡꯅꯈ꯭ꯔ ꯃꯥꯜꯂꯦ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗꯅꯤ ꯅꯪꯕꯨ ꯅꯅꯥ ꯇꯥꯗ꯭ꯔꯣ ꯀꯨꯞꯂꯤꯕ ꯐꯤꯗꯣ ꯁꯠ ꯍꯥꯏꯗꯣ ꯊꯕꯥꯇꯣꯝꯕꯤꯅ ꯃꯁꯤ ꯍꯥꯏꯗꯣꯛꯇꯦꯅꯦ ꯅꯨꯄꯤ ꯅꯪꯅ ꯑꯃ ꯃꯊꯦꯡꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ ꯅꯪꯅ ꯁꯥꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯥ ꯊꯕꯥꯇꯣꯝꯕꯤ ꯃꯁꯤ ꯑꯅꯝ ꯌꯥꯝ ꯀꯜꯂꯤꯅꯦ ꯍꯦꯛꯇ ꯁꯪꯆꯤꯜꯂꯒꯅꯦ ꯐꯤꯁꯤ ꯆꯤꯡꯂꯁꯤ ꯊꯣꯏꯅꯨꯅ ꯍꯥꯏꯖꯩ ꯑꯩꯕꯨ ꯆꯦꯜꯍꯧꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯆꯦꯜꯍꯧꯕꯅ ꯁꯣꯏꯗꯅ ꯐꯒꯅꯤ ꯏꯁꯣꯞ ꯁꯣꯞꯅꯕ ꯇꯥꯔꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯏ ꯃꯁꯤꯗ ꯆꯥꯏꯕꯤꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯃꯥꯏꯒ ꯂꯩꯊꯣꯛꯈꯤꯅꯦ ꯍꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯅꯃꯥꯏꯒ ꯂꯩꯊꯣꯛꯈꯤꯅꯣ ꯑꯣꯟꯁꯤꯜꯂꯛꯑꯣꯕ ꯅꯪ ꯊꯣꯏꯅꯨꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕꯅꯤ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯑꯃꯝ ꯃꯔꯛꯁꯤꯗꯅꯦ ꯂꯨꯝꯗꯨ ꯂꯩꯔꯤꯕꯅꯤ ꯏꯁ ꯅꯨꯄꯤ ꯅꯪꯅ ꯑꯃ ꯃꯊꯦꯡꯁꯤꯗ ꯍꯨꯔꯥꯟꯕ ꯆꯠꯂꯤꯕ ꯕꯨꯠ ꯁꯥꯔꯤꯕ ꯅꯃꯥꯗꯨꯅ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯕ꯭ꯔꯣ ꯂꯝꯆꯠꯂꯨꯗꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯊꯣꯏꯅꯨ ꯃꯗꯣꯝꯆꯥ ꯑꯅꯤꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯥꯉꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯃꯆꯤꯟꯗꯤ ꯌꯥꯝꯅ ꯈꯨꯝꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯃ ꯆꯥꯗꯕꯅ ꯃꯍꯥꯛ ꯈꯨꯝꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯒꯤꯗꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯕꯁꯤꯗꯅꯤ ꯊꯕꯥꯇꯣꯝꯕꯤꯅ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤꯅꯦ ꯃꯁꯦ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣ ꯆꯥꯏꯕꯤ ꯋꯥ ꯉꯥꯡꯗꯨ ꯂꯩꯕꯅ ꯀꯥꯟꯅꯗꯦ ꯍꯦꯛꯇ ꯆꯤꯡꯊꯣꯛꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯊꯣꯏꯅꯨꯁꯨ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯂꯥꯎꯅ ꯀꯥꯟꯗꯨꯅ ꯍꯦꯛꯇ ꯆꯦꯟꯈꯤ ꯆꯥꯏꯕꯤꯅ ꯆꯦꯟꯈ꯭ꯔꯦ ꯊꯕꯥꯇꯣꯝꯕꯤ ꯊꯣꯏꯅꯨꯁꯤ ꯆꯦꯟꯈ꯭ꯔꯦ ꯍꯩ ꯍꯨꯔꯥꯟꯕꯤ ꯆꯦꯟꯈꯤꯅꯨ ꯅꯪ ꯉꯥꯏꯈꯣ ꯆꯦꯟꯕꯗꯨ ꯅꯪ ꯍꯤꯡꯂꯗ꯭ꯔꯣ ꯃꯁꯤ ꯑꯁꯨꯝ ꯆꯦꯟꯈꯤꯅꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯕꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯍꯦꯛꯇ ꯇꯥꯟꯅꯩ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯆꯦꯟꯈ꯭ꯔꯦ ꯂꯩꯀꯥꯏ ꯑꯃꯨꯛꯇ ꯊꯠꯄꯤꯌꯨ ꯍꯨꯔꯥꯟꯕꯁꯦ ꯑꯃꯨꯛꯇ ꯊꯠꯄꯤꯌꯨ ꯑꯁꯨꯝꯅ ꯀꯟꯅ ꯇꯥꯟꯅꯩ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯆꯥꯏꯕꯤꯒ ꯊꯕꯥꯇꯣꯝꯕꯤꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯆꯦꯟꯈꯤꯗ ꯀꯌꯥꯗꯅꯣ ꯃꯁꯦ ꯑꯗꯨꯕꯨꯗꯤ ꯆꯥꯏꯕꯤ ꯈꯪꯉꯣꯏꯗ꯭ꯔꯗꯨꯃ ꯍꯌꯦꯡ ꯑꯌꯨꯛꯅꯦ ꯍꯦꯛꯇ ꯅꯣꯡꯉꯥꯟꯕꯒ ꯃꯌꯨꯝꯗ ꯆꯠꯁꯤ ꯑꯗꯨꯒ ꯂꯥꯟ ꯇꯧꯁꯤ ꯃꯥꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯅꯨꯄꯤ ꯃꯥꯅ ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯟꯕꯒ ꯆꯠꯂꯗꯅ ꯍꯌꯦꯡꯗꯤ ꯃꯥ ꯈꯪꯅꯦꯕ ꯉꯁꯤꯒꯤꯗꯤ ꯌꯨꯝꯊꯟꯈ꯭ꯔꯁꯤ ꯍꯌꯦꯡ ꯉꯟꯇꯥ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯌꯦꯡꯗꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯤ ꯊꯣꯏꯅꯨ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯊꯩ ꯁꯣꯔ ꯁꯥꯡꯕ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯖꯩ ꯁꯤꯔꯝꯒꯅꯤꯗ ꯍꯧꯖꯤꯛꯀꯤꯗꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯈ꯭ꯔꯕ ꯉꯁꯤꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ
ꯑꯩꯅ ꯉꯝꯗꯅ ꯅꯥꯟꯊꯣꯔꯛꯏ꯫ ꯍꯌꯦꯡꯗꯤ ꯃꯈꯣꯏꯅꯤ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ꯫ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ? ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯏ ꯍꯌꯦꯡ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯅꯤ ꯆꯥꯏꯕꯤꯒ ꯊꯕꯥꯇꯣꯝꯕꯤꯒ ꯌꯥꯝ ꯐꯤꯡꯅ ꯇꯣꯝꯕꯤꯔꯩ ꯍꯣꯏꯗ ꯂꯥꯛꯏ꯫ ꯆꯥꯏꯕꯤꯅ ꯍꯦꯛꯇ ꯀꯧꯏ, ꯏꯆꯦ ꯇꯣꯝꯕꯤꯔꯩ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯣ꯫ ꯇꯣꯝꯕꯤꯔꯩ ꯃꯄꯥꯟꯗ ꯊꯣꯛꯏ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯊꯣꯏꯅꯨꯁꯨ ꯃꯄꯥꯟꯗ ꯀꯧꯔꯛꯄꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯩ, ꯏꯟꯗꯣꯝꯆꯥꯅꯤꯁꯦ ꯇꯁꯦꯡꯅ ꯂꯥꯛꯑ ꯃꯥꯜꯂꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯣꯏꯗꯅ ꯋꯥꯊꯣꯛꯅꯕ ꯇꯥꯔꯦ꯫ ꯇꯣꯝꯕꯤꯔꯩꯅ, ꯍꯩꯃꯥ, ꯅꯈꯣꯏꯅꯤꯗꯤ ꯉꯟꯇꯥꯅ ꯆꯪꯉꯧ ꯐꯝꯁꯤ꯫ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ, ꯅꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯃꯛ ꯃꯄꯥꯟꯗ ꯀꯧꯊꯣꯛꯄꯤꯔꯣ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦꯅꯦ? ꯀꯧꯗ ꯀꯧꯊꯣꯛꯄꯤꯔꯣ, ꯑꯗꯨꯒꯅꯦ ꯃꯔꯝ ꯂꯣꯏꯅ ꯈꯪꯂꯅꯤ꯫ ꯍꯣꯏ ꯀꯧꯊꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯏ꯫ ꯕꯦꯝꯃ, ꯍꯩ, ꯅꯪ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯍꯩ꯫ ꯊꯣꯏꯅꯨꯁꯨ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯊꯣꯛꯏ꯫ ꯆꯥꯏꯕꯤꯅ, ꯅꯪ ꯉꯁꯤꯗꯤ ꯀꯗꯣꯝꯗ ꯆꯦꯟꯗꯧꯔꯤ? ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯅꯪ ꯆꯦꯟꯈ꯭ꯔꯦꯗꯅ꯫ ꯏꯗꯣꯝꯆꯥ, ꯑꯩꯕꯨ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯟꯅ ꯆꯦꯟꯈꯤꯕꯗꯨꯕꯣ? ꯍꯩ ꯍꯨꯔꯥꯟꯕꯤ ꯂꯩꯁꯥꯕꯤ! ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯆꯗꯦ꯫ ꯀꯔꯤ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ ꯀꯥꯏꯅ? ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯕꯨꯠ ꯁꯥꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯀꯤꯍꯜꯂꯤꯕ, ꯑꯗꯨꯒ ꯅꯪꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯤꯕꯗꯣ ꯑꯩꯈꯣꯏ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯅꯦꯍꯦ? ꯃꯁꯤꯗ ꯇꯣꯝꯕꯤꯔꯩꯅ, ꯅꯈꯣꯏꯅ ꯍꯥꯏꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦ꯫ ꯏꯁ, ꯃꯆꯥꯅꯨꯄꯤ ꯍꯨꯔꯥꯟꯕꯤꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯂꯤꯕꯅꯤꯅꯦ ꯍꯥ? ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯍꯥꯏꯖꯕꯅꯤ꯫ ꯍꯣ, ꯇꯧꯋꯦ, ꯉꯔꯥꯡꯇꯁꯨ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯍꯨꯔꯥꯟꯕ ꯐꯥꯔꯤꯕꯅꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯅ ꯇꯧꯔꯤꯕ ꯑꯉꯧꯕ ꯐꯤꯒꯁꯦ ꯁꯦꯠꯆꯤꯜꯂꯗꯅ ꯏꯁ ꯕꯨꯠ ꯁꯥꯔꯤꯕ, ꯃꯤꯕꯨ ꯀꯤꯍꯟꯅꯕ ꯍꯣꯠꯅꯔꯤꯕ꯫ ꯍꯩ, ꯅꯆꯤꯟ ꯈꯨꯝꯃꯨ, ꯅꯪ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯩ? ꯆꯥꯏꯕꯤ, ꯏꯆꯥ ꯂꯩꯁꯥꯕꯤꯗꯨꯗ ꯑꯗꯨꯃꯥꯏꯅ ꯃꯗꯅꯥꯝ ꯀꯥꯏꯗꯤ ꯁꯤꯒꯅꯨꯗ꯫ ꯃꯃꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯏꯆꯥꯒꯤꯗꯃꯛ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤ꯫ ꯀꯔꯤ? ꯅꯣꯛꯆꯅꯤꯡꯗ꯭ꯔ ꯌꯦꯡꯉꯨꯅꯦ, ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯔꯗꯧꯕꯅꯤ, ꯍꯨꯔꯥꯟꯕꯤ ꯅꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯁꯤꯜꯂꯒ꯫ ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯗꯣꯝꯆꯥ, ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ꯫ ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯆꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯏꯔꯩꯀꯥꯏ ꯑꯁꯤꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯩꯒꯤꯁꯨ ꯁꯟ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥꯁꯤꯕꯨ ꯊꯤꯡꯕ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯊꯣꯛꯄꯅꯤ꯫ ꯑꯩꯅ ꯕꯨꯠ ꯁꯥꯔꯒ ꯍꯨꯔꯥꯟꯕꯁꯤꯡꯕꯨ ꯀꯤꯍꯟꯕꯅꯤ꯫ ꯍꯥ, ꯀꯔꯤ? ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ꯫ ꯊꯣꯏꯅꯨ, ꯏꯃꯥ ꯏꯆꯥ ꯈꯛꯇ ꯁꯨꯔꯒ ꯅꯣꯝꯂꯒ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ꯫ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯑꯃꯠꯇ ꯀꯜꯂꯛꯎꯗꯦ, ꯄꯥꯝꯂꯨꯗꯦ, ꯃꯤꯍꯧꯔꯨꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯅꯨꯄꯤ ꯑꯩꯅ ꯂꯧꯈꯤꯕꯅꯤ꯫ ꯊꯣꯏꯅꯨꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯕꯥꯇꯣꯝꯕꯤ ꯑꯃꯗꯤ ꯆꯥꯏꯕꯤꯒꯤ ꯃꯐꯝꯗ ꯂꯩꯔꯝꯕ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯜ ꯑꯗꯨ ꯅꯦꯝꯊꯗꯨꯅ, ꯊꯣꯏꯅꯨ, ꯑꯩꯈꯣꯏꯅꯗꯤ ꯅꯪꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯅꯪ ꯑꯩꯈꯣꯏꯕꯨ ꯁꯥꯎꯒꯅꯨꯀꯣ꯫ ꯁꯥꯎꯗꯤ ꯏꯗꯣꯝꯆꯥ, ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯐꯩ꯫ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯈꯔꯗꯤ ꯈꯪꯂꯦ, ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯒꯤ ꯃꯁꯛꯇꯤ ꯇꯥꯛꯂꯔꯣꯏꯒꯦ꯫ ꯐꯔꯦꯁꯦ, ꯅꯪꯅꯦ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯉꯁꯤꯃꯛ ꯈꯨꯜ ꯑꯁꯤꯗ ꯄꯥꯎꯊꯥꯡ ꯆꯠꯀꯅꯤ꯫ ꯃꯈꯥ ꯇꯥꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕꯗꯤ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯊꯕꯥꯇꯣꯝꯕꯤꯅ ꯃꯆꯦ ꯇꯣꯝꯕꯤꯔꯩꯗ ꯌꯦꯡꯗꯨꯅ, ꯏꯆꯦꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯈꯣꯜ ꯈꯔ ꯋꯥꯡꯈ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯍꯣꯏꯗ, ꯏꯆꯦ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯑꯩꯈꯣꯏꯅꯤꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯊꯣꯏꯅꯨ, ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ꯫ ꯑꯗꯣ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯨꯗꯤ ꯃꯈꯥ ꯇꯥꯅ ꯇꯧꯔꯅꯨꯀꯣ꯫ ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯊꯕꯥꯇꯣꯝꯕꯤꯒ ꯆꯥꯏꯕꯤꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅꯕ ꯄꯥꯎꯊꯥꯡ ꯑꯃ ꯁꯟꯗꯣꯔꯛꯏ, ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯈꯥ ꯇꯥꯅ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯛ ꯆꯠꯊꯔꯝꯕ ꯊꯣꯛꯂꯕ ꯃꯍꯥꯛꯇꯨ ꯈꯨꯗꯛꯇ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ, ꯅꯠꯇ꯭ꯔꯒ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯈꯪꯅꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯂꯝꯕ ꯃꯈꯣꯏꯁꯤꯡꯁꯨ ꯄꯥꯎꯁꯤ ꯇꯥꯕꯗ ꯈꯧꯇꯛ ꯑꯃ ꯆꯥꯅꯔꯤ꯫ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯇꯧꯔꯝꯕꯗꯨ ꯇꯧꯔꯣꯏꯒꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅꯈꯤꯔꯝꯃꯤ꯫